ꯃꯌꯥꯝ ꯉꯁꯤꯗꯤ ꯍꯩꯕꯣꯛ ꯆꯤꯡ ꯀꯥꯔꯛꯏ. ꯅꯦꯠꯋꯥꯛ ꯁꯦꯡꯕ꯭ꯔꯥ ꯁꯦꯡꯗꯕ꯭ꯔꯥ? ꯃꯌꯥꯝ ꯃꯌꯦꯛ ꯁꯦꯡꯕ꯭ꯔꯥ ꯁꯦꯡꯗꯕ꯭ꯔꯥ ꯍꯥꯏꯕꯤꯔꯛꯑꯣ. ꯍꯩꯕꯣꯛ ꯆꯤꯡ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯊꯪꯕ ꯁꯥꯏꯗꯇ ꯍꯩꯕꯣꯛ ꯚ꯭ꯌꯨꯅ ꯂꯩꯗꯅ ꯃꯌꯥꯝ, ꯑꯗꯨꯅ ꯃꯃꯥꯡ ꯊꯪꯕ ꯁꯥꯏꯗꯅꯤ. ꯁꯣꯝ ꯅꯥꯀꯟꯒꯤꯁꯤꯅ ꯃꯅꯤꯡ ꯊꯪꯕ ꯁꯥꯏꯗ ꯑꯣꯏꯗꯣꯏꯕ. ꯅꯔꯥꯟ ꯀꯣꯟꯖꯤꯟ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯀꯥꯔꯛꯀꯗꯣꯏꯅꯤ. ꯑꯗꯣ ꯀꯥꯕꯁꯦ ꯍꯣꯏ ꯁꯤꯒꯤ ꯃꯇꯦꯛꯁꯤꯕꯨꯗꯤ ꯍꯣꯏ ꯀꯩꯅꯣ ꯇꯧꯕ ꯌꯥꯏ, ꯒꯥꯔꯤ ꯊꯧꯒꯠꯄꯕꯨꯗꯤ ꯂꯣꯏꯅꯃꯛ ꯌꯥꯕꯖꯥꯠꯅꯤ. ꯑꯗꯣ ꯈꯣꯡꯅ ꯑꯣꯏꯅ ꯀꯥꯔꯒ ꯃꯌꯥꯝꯗꯁꯨ ꯈꯪꯍꯜꯂꯒꯦꯅ ꯂꯥꯛꯏꯅꯦ. ꯑꯗꯨꯒ ꯁꯤꯒꯤ ꯃꯈꯥ ꯁꯤꯗꯩ ꯈꯔ ꯀꯨꯝꯊꯔꯒ ꯒꯥꯔꯤꯗ ꯈꯥꯝꯃꯝꯃꯦꯕ, ꯑꯗꯨꯒ ꯃꯊꯛ ꯀꯥꯈꯠꯂꯛꯏ. ꯒꯨꯗ ꯃꯣꯔꯅꯤꯡ ꯌꯥꯍꯧ ꯊꯦꯡ ꯃꯌꯥꯝ. ꯍꯦꯄꯤ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ. ꯉꯁꯤꯁꯦ ꯔꯤꯄꯕ꯭ꯂꯤꯛ ꯗꯦꯅꯤ. ꯑꯗꯨꯗꯨꯅ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔꯒꯤ ꯂꯝꯕꯤꯅꯤ ꯍꯥꯏꯌꯦ. ꯃꯥꯛꯁ ꯎꯞꯄꯒ ꯀꯥ ꯉꯝꯗ꯭ꯔꯦ. ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔꯒꯤ ꯂꯝꯕꯤꯅꯤ ꯍꯥꯏ. ꯑꯗꯣ ꯁꯦꯝꯃꯛꯄ ꯁꯤꯒꯤ ꯂꯝꯕꯤꯁꯦ. ꯊꯦꯡꯛ ꯌꯨ ꯕꯥꯏ ꯈꯦꯂꯦꯝꯕ. ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ. ꯍꯩꯕꯣꯛ ꯆꯤꯡ ꯀꯥꯁꯦ. ꯃꯌꯥꯝꯁꯦ ꯀꯅꯥꯝꯇꯅ ꯀꯥ ꯉꯝꯃꯣꯏ. ꯑꯩꯈꯣꯏ ꯀꯥꯔꯤꯁꯦ ꯑꯣꯊꯣꯔꯤꯇꯤꯒ ꯀꯥꯃꯤꯟꯅꯔꯤꯅꯤ. ꯁꯣ ꯍꯥꯡꯉꯤꯁꯦ ꯎꯕ꯭ꯔꯥ? ꯁꯤꯡꯖꯃꯩ 360 ꯂꯥꯛꯑꯦꯅ ꯆꯟ ꯒꯨꯗ ꯃꯣꯔꯅꯤꯡ. ꯑꯗꯣ ꯑꯕꯨꯡ ꯃꯩꯇꯩ ꯒꯨꯗ ꯃꯣꯔꯅꯤꯡ. ꯃꯌꯥꯝ ꯌꯥꯍꯧ ꯊꯦꯡ ꯃꯌꯥꯝ ꯒꯨꯗ ꯃꯣꯔꯅꯤꯡ. ꯏꯌꯥꯝꯕ ꯏꯇꯤꯟ ꯒꯨꯗ ꯃꯣꯔꯅꯤꯡ. ꯏꯌꯥꯝꯕ ꯌꯥꯏꯐꯔꯦ. ꯏꯌꯥꯝꯕꯒꯤ ꯏꯁꯀꯦꯟꯗꯣ ꯂꯣꯏꯔꯕꯅꯦ. ꯂꯩꯆꯤꯟꯗꯤ ꯑꯔꯣꯏꯕꯤꯗ ꯊꯥꯏꯌꯦ. ꯃꯈꯥꯁꯨ ꯀꯩꯝ ꯎ ꯉꯝꯗ꯭ರೆ. ꯌꯦꯡꯕꯤꯌꯣ ꯃꯌꯥꯝ. ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ. ꯌꯥꯍꯧ ꯊꯦꯡ ꯃꯌꯥꯝ ꯒꯨꯗ ꯃꯣꯔꯅꯤꯡ. ꯍꯦꯄꯤ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ. ꯃꯌꯥꯝꯗꯤ ꯐꯩꯖꯨꯞ ꯃꯅꯨꯡꯗꯩꯒ ꯅꯨꯡꯉꯥꯏꯅ ꯌꯦꯡꯉꯛꯏ ꯑꯣꯏꯔꯝꯒꯅꯤ. ꯑꯩꯈꯣꯏꯗꯤ ꯁꯦ ꯏꯪꯉꯤꯅꯤꯀꯣ. ꯒꯨꯗ ꯃꯣꯔꯅꯤꯡ ꯂꯩꯕꯤ. ꯈꯦꯂꯦꯝꯕ. ꯈꯦꯂꯦꯝꯕꯅ ꯈꯪꯗꯕ ꯃꯐꯝꯁꯦ ꯂꯩꯇ꯭ꯔꯦꯍꯦ ꯁꯥꯔ ꯁꯨꯁꯤꯜꯁꯦ. ꯃꯊꯛ ꯀꯥꯁꯤꯀꯣ ꯃꯌꯥꯝ. ꯑꯗꯣ ꯁꯤ ꯀꯥꯕꯗ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ. ꯂꯝꯕꯤꯁꯦ ꯁꯦꯝꯒꯗꯕ ꯈꯔ ꯋꯥꯠꯂꯤꯕ. ꯑꯩꯈꯣꯏꯒꯤ ꯍꯩꯕꯣꯛ ꯏꯀꯣ ꯇꯨꯔꯤꯖꯝ ꯄꯥꯔꯛꯀꯤ ꯃꯅꯨꯡ ꯆꯟꯒꯗꯣꯏꯅꯤꯀꯣ. ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯅ ꯄꯤꯊꯔꯛꯄ ꯄ꯭ꯔꯣꯖꯦꯛ ꯑꯣꯏꯗꯣꯏꯔꯗꯤ ꯈꯪꯗ꯭ꯔꯦ. ꯑꯗꯣ ꯃꯐꯝꯁꯤꯒꯤ ꯍꯩꯕꯣꯛꯁꯤꯒꯤꯀꯣ ꯑꯗꯨꯝ ꯀꯩꯅꯣꯗꯒꯤ ꯍꯥꯏꯇꯥꯔꯦ, ꯑꯩꯈꯣꯏꯅ ꯉꯁꯤ ꯏꯌꯥꯝꯕ ꯑꯃ ꯎꯅꯖꯒꯗꯣꯏꯅꯤ. ꯏꯌꯥꯝꯕꯁꯦ ꯃꯥꯁꯦ ꯃꯌꯥꯝꯅ ꯁꯤꯒꯤ ꯍꯩꯕꯣꯛ ꯆꯤꯡꯁꯦ ꯃꯥꯅ ꯁꯦꯝꯒꯠꯆꯔꯛꯄ ꯋꯥꯅ, ꯑꯗꯨꯗꯒꯤ ꯁꯛꯈꯪꯕꯤꯔꯛꯇꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯒꯤ ꯂꯦꯚꯦꯜꯁꯤ ꯌꯧꯔꯛꯈꯤꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯆꯥꯎꯔꯛꯄ ꯋꯥꯔꯤ ꯑꯃ ꯁꯨꯝ ꯈꯪꯖꯩ. ꯑꯗꯣ ꯃꯇꯣꯟ ꯌꯧꯔꯀꯥꯟꯗ ꯋꯥꯔꯤ ꯁꯥꯁꯤ. ꯊꯧꯒꯠꯄꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯁꯦ. ꯊꯧꯒꯠꯄ ꯅꯨꯡꯉꯥꯏ ꯈꯔ ꯀꯪꯒꯗꯤ ꯑꯗꯨꯝ ꯊꯧꯒꯠꯂꯦꯗꯣ. ꯒꯨꯗ꯭ꯔꯨꯝꯒꯗ꯭ꯔꯥꯡ 4x4ꯗꯤ ꯅꯨꯡꯉꯥꯏꯅ ꯊꯧꯒꯅꯤ. ꯑꯦꯁꯇꯥꯒꯨꯝꯕꯗꯤ ꯀꯥꯏꯗ ꯀꯥꯔꯦ. ꯑꯗꯣ ꯇ꯭ꯔꯨꯡ ꯇ꯭ꯔꯥꯡꯒ ꯇꯧꯗꯧ ꯃꯥꯜꯂꯦ ꯂꯝꯕꯤꯁꯦ. ꯀꯌꯥꯝ ꯎꯗ꯭ꯔꯦ ꯁꯤꯗꯤ. ꯊꯥ ꯂꯩꯕꯥꯛꯇ ꯌꯦꯡꯉꯛꯄ ꯃꯥꯜꯂꯦ. ꯃꯤ ꯀꯌꯥꯝ ꯌꯦꯡꯉꯒꯦ? ꯃꯤ ꯐꯅꯌꯥꯝ ꯌꯦꯡꯉꯤ. ꯐꯃꯨꯡꯗꯩ ꯉꯥꯛꯇꯅꯦ ꯃꯌꯥꯝ ꯌꯦꯡꯉꯛꯏꯁꯦ. ꯐꯃꯨꯡꯗꯒꯤ. ꯑꯗꯨꯒ ꯁꯨꯇꯤ ꯅꯨꯃꯤꯠꯅꯦꯅ. ꯃꯥꯂꯦꯝꯉꯥꯝꯕꯤ ꯁꯔꯥꯡꯊꯦꯝ ꯕꯤꯔꯤ ꯃꯆꯩ ꯑꯃꯇ ꯄꯨꯕꯤꯔꯛꯑꯣꯅꯦ ꯏꯔꯩꯀꯥꯏ ꯑꯣꯏꯔꯒꯗꯤ. ꯏꯪꯕꯗ ꯂꯣꯏꯔꯦ. ꯐꯥꯒꯤ ꯇꯧꯕꯅꯤ. ꯃꯥꯛꯁ ꯎꯞꯄꯒ ꯀꯥꯕ ꯉꯝꯗ꯭ꯔꯦ. ꯃꯥꯛꯁ ꯂꯧꯊꯣꯛꯑꯦ. ꯀꯩꯒꯤꯅꯣꯗ ꯐꯨꯡꯒꯠꯂꯛꯄ. ꯒꯨꯗ ꯃꯣꯔꯅꯤꯡ ꯅꯥꯎꯀꯔ. ꯃꯇꯣꯟ ꯀꯥꯔꯨꯁꯦ. ꯍꯩꯕꯣꯛ ꯆꯤꯡꯒꯤ ꯃꯇꯣꯟꯗ ꯑꯩꯈꯣꯏꯒꯤ ꯍꯤꯜ ꯇꯣꯞ ꯚ꯭ꯌꯨ ꯑꯃ ꯂꯩ ꯃꯌꯥꯝ. ꯃꯅꯤꯡ ꯊꯪꯕ ꯁꯥꯏꯠꯀꯤꯗꯣ ꯃꯌꯥꯝꯅ ꯈꯔ ꯍꯦꯟꯅ ꯋꯥꯡꯅ ꯎꯕꯗꯣ. ꯃꯃꯥꯡ ꯊꯪꯕ ꯁꯥꯏꯠꯇꯨꯕꯨꯗꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯀꯥꯔꯨꯔꯦꯗꯅ. ꯑꯗꯣꯝ ꯅꯥꯀꯟꯒꯤ ꯀ꯭ꯂꯕ, ꯁꯣꯁꯤꯌꯦꯜ ꯌꯨꯠ ꯀ꯭ꯂꯕ ꯍꯥꯏꯕ ꯑꯃ ꯀ꯭ꯂꯕ ꯃꯃꯤꯡꯗꯣ ꯃꯃꯥꯡꯒꯤꯗꯣ ꯑꯥꯏꯗꯤꯌꯦꯜ ꯌꯨꯠ ꯀ꯭ꯂꯕ ꯍꯥꯏꯕ꯭ꯔꯥ, ꯃꯃꯥꯡꯒꯤ ꯀ꯭ꯂꯕꯀꯤ ꯏꯆꯤꯜ ꯏꯅꯥꯎꯈꯩꯒ ꯀꯥꯃꯤꯟꯅꯔꯨꯕꯅꯤ. ꯀꯩꯊꯦꯜ ꯂꯥꯛꯄ ꯃꯉꯥꯡ ꯆꯨꯝꯗ꯭ꯔꯥ ꯑꯗꯨꯅꯤ. ꯏꯪꯕꯗꯨꯗꯤ ꯈꯔꯕꯨ ꯐꯔꯤꯅꯦ. ꯐꯩꯒꯟꯁꯤꯁꯨ ꯁꯤꯊꯔꯛꯄ ꯑꯃ ꯌꯥꯎꯔꯤꯅꯤ. ꯂꯤꯐꯇ ꯀꯥꯕꯃꯛꯇꯤ ꯅꯠꯇꯕꯅꯤꯅ. ꯃꯇꯣꯟꯗ ꯌꯦꯡꯊꯔꯛꯄꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤꯁꯦ, ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯍꯣꯏ ꯁꯨꯇꯤ ꯑꯣꯏꯕꯅꯤꯅ ꯑꯗꯨꯝ ꯈꯔ ꯋꯥꯅ ꯂꯥꯞꯅ ꯋꯥꯡꯅ ꯋꯥꯛꯀꯤꯡ ꯆꯠꯂꯨꯁꯦꯅ ꯁꯤꯗꯩꯁꯤꯗ ꯃꯔꯨ ꯑꯣꯏꯅ ꯁꯤꯒꯤ ꯆꯤꯡꯁꯤꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯈꯔꯒ ꯄꯥꯎ ꯐꯥꯎꯅꯖꯔꯒ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯕꯅꯤ. ꯑꯗꯣ ꯑꯌꯨꯛ ꯑꯣꯏꯕꯅꯤꯅ, ꯅꯤꯡꯊꯝꯊꯥꯁꯨ ꯑꯣꯏꯕꯅꯤꯅ ꯃꯌꯦꯛꯇꯤ ꯈꯔ ꯁꯦꯡꯗ꯭ꯔꯦ. ꯀꯔꯤꯒꯤꯅꯣꯗ
ꯂꯩꯆꯤꯟ ꯃꯌꯥꯝꯁꯦ ꯁꯤꯅ ꯇꯪꯈꯥꯏ ꯆꯠꯂꯕ ꯇꯪꯈꯥꯏ ꯌꯧꯗ꯭ꯔꯤ ꯇꯪꯈꯥꯏ ꯌꯧꯗ꯭ꯔꯤꯌꯦ ꯋꯥ ꯃꯥꯛꯁ ꯂꯧꯊꯣꯛꯑꯦ ꯕꯥꯂꯦꯁꯣꯔꯤ ꯑꯗꯨꯅꯤ ꯀꯥꯕ ꯉꯝꯗꯦ ꯍꯥꯏꯕ ꯃꯈꯥꯗꯁꯨ ꯂꯩꯔꯤꯌꯦ ꯕꯜꯕꯁꯨ ꯊꯥꯟꯕ ꯃꯥꯜꯂꯦꯀꯣ ꯊꯥꯛꯂꯝꯃꯦ ꯅꯨꯃꯤꯗꯥꯡꯗ ꯂꯝꯕꯤꯁꯦ ꯖꯔ ꯁꯦꯝꯒꯠꯄꯤꯔꯗꯤ ꯅꯨꯡꯉꯥꯏꯔꯅꯤ ꯃꯤ ꯌꯥꯝ ꯂꯥꯛꯀꯅꯤ ꯃꯤ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯂꯥꯛꯄꯗꯤ ꯑꯗꯨꯗꯤ ꯁꯤꯒꯤ ꯃꯊꯛꯁꯤꯗꯤ ꯀꯥꯕ ꯌꯥꯗ꯭ꯔꯦ ꯊꯣꯡ ꯂꯣꯜꯂꯃꯤꯅ ꯃꯊꯛꯁꯦ ꯍꯥꯟꯅ ꯁꯨꯝ ꯐ꯭ꯔꯤ ꯊꯥꯔꯝꯃꯦ ꯑꯗꯒꯤ ꯁꯨꯝ ꯐ꯭ꯔꯤ ꯊꯥꯔꯝꯃꯦ ꯃꯥꯡꯕ ꯈꯣꯠꯄ ꯇꯧꯕ ꯑꯣ ꯍꯧꯖꯤꯛꯇꯤ ꯊꯣꯡ ꯂꯣꯜꯂꯦꯕ ꯑꯗꯨꯗꯤ ꯅꯨꯡꯊꯤꯟꯗꯁꯨ ꯍꯥꯡꯗ꯭ꯔꯦ ꯑꯗꯨꯝ ꯀꯥꯏ ꯅꯥꯀꯟꯗꯒꯤ ꯑꯗꯨꯝ ꯀꯥꯟꯅꯩꯗꯅ ꯆꯤꯡꯅꯤꯅ ꯀꯥꯐꯝ ꯌꯥꯝ ꯂꯩꯗ ꯁꯤꯗꯁꯨ ꯑꯗꯨꯝ ꯀꯥꯕ ꯌꯥꯏ ꯀꯥꯒꯦꯅꯕꯨ ꯈꯟ ꯇꯥꯔꯒꯗꯤ ꯀꯥꯟꯅꯩꯌꯦ ꯁꯤꯗ ꯉꯁꯥꯏ ꯃꯤ ꯂꯩꯍꯧꯕ ꯖꯒꯥꯗꯨꯔ ꯁꯤꯗ ꯖꯤꯡꯒ ꯈꯜꯂꯤꯁꯦ ꯃꯥꯅꯦ ꯃꯤ ꯂꯩꯕ ꯅꯨꯡꯁꯥ ꯊꯣꯛꯂꯛꯀꯥꯟꯗ ꯀꯨꯝꯊꯖꯔꯛꯀꯦ ꯃꯌꯥꯝ ꯇꯟ ꯂꯩꯔ ꯂꯥꯛꯄꯤꯌꯨ ꯃꯇꯣꯝꯗ ꯌꯥꯏꯗ ꯇꯟꯒ ꯆꯥꯒ ꯄꯨꯈꯠꯄꯤꯔꯛꯑꯣ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯦ ꯐꯨꯔꯤꯠ ꯂꯣꯏ ꯂꯧꯊꯣꯛꯀꯗꯕ ꯍꯥꯏꯔꯤ ꯐꯨꯔꯤꯠ ꯐꯥꯎꯗꯤ ꯂꯧꯊꯣꯛꯇꯧ ꯃꯥꯟꯗꯦꯗ ꯀꯩꯒꯤꯅꯣꯗ ꯂꯩꯆꯤꯟ ꯃꯔꯛꯅꯤ ꯃꯌꯥꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯅꯣꯡꯃꯁꯨ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝ ꯍꯥꯏꯇꯥꯔꯦ ꯉꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤꯁꯨꯈꯤꯇꯪ ꯑꯌꯨꯛꯇ ꯀꯥꯕꯅ ꯅꯨꯡꯉꯥꯏꯗꯅ ꯃꯌꯥꯝ ꯆꯤꯡ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏ ꯀꯟꯚꯤꯅꯤꯌꯟꯁ ꯌꯦꯡꯉꯒ ꯂꯥꯛꯆꯕꯅꯦ ꯑꯌꯨꯛꯁꯦ ꯊꯕꯛ ꯑꯃꯁꯨ ꯅꯪꯅꯕꯅ ꯄꯥꯛꯁꯦ ꯂꯣꯏꯁꯤꯟꯗ꯭ꯔꯤ ꯑꯣꯜꯃꯣꯁ ꯂꯣꯏꯁꯤꯟꯕꯒꯤ ꯃꯃꯤꯗꯤ ꯎꯔꯛꯑꯕꯅꯦ ꯑꯗꯣ ꯃꯇꯣꯟ ꯐꯥꯎ ꯌꯧꯔꯁꯦ ꯑꯗꯨꯒ ꯀꯌꯥꯝ ꯋꯥꯠꯂꯤꯕꯅꯣ ꯑꯗꯣ ꯌꯦꯡꯉꯁꯦ ꯀꯣꯡꯀ꯭ꯋꯥꯗꯣ ꯃꯇꯞ ꯑꯃ ꯆꯥꯁꯤꯜꯂꯁꯦ ꯍꯥꯏꯔꯤꯅꯦ ꯀꯣꯡꯀ꯭ꯋꯥ ꯄꯨꯕꯤꯔꯛꯑꯣ ꯆꯥꯔꯁꯦ ꯃꯈꯥꯗ ꯑꯩꯈꯣꯏ ꯅꯨꯡꯁꯦ ꯌꯨꯝꯗꯧ ꯆꯥꯎꯕ ꯅꯨꯡꯒ ꯂꯩꯔꯤꯑꯕ ꯁꯤ ꯍꯦꯛ ꯃꯈꯥ ꯐꯝꯃꯒ ꯑꯣ ꯑꯆꯧꯕ ꯅꯨꯡ ꯅꯨꯡꯖꯥꯎ ꯄꯥꯛꯄ ꯂꯩ ꯍꯥꯏ ꯃꯈꯥꯗ ꯃꯌꯥꯝ ꯏꯁꯤꯡ ꯆꯦꯟ ꯃꯈꯣꯟ ꯃꯥꯜꯂꯤꯗ ꯌꯧꯔ ꯃꯥꯜꯂꯦ ꯌꯧꯗꯣꯔꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯌꯥꯍꯧ ꯊꯦꯡ ꯃꯌꯥꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯗꯣ ꯀꯩꯅꯣ ꯎꯔꯦ ꯇꯣ ꯚꯥꯏ ꯑꯖꯤꯠ ꯒꯨꯗ ꯃꯣꯔꯅꯤꯡ ꯉꯜꯂꯦ ꯑꯩꯈꯣꯏꯗꯤ ꯌꯥꯍꯧ ꯉꯟꯕꯤꯅꯦ ꯌꯥꯍꯧ ꯊꯦꯡꯗꯦꯗ ꯑꯩꯈꯣꯏ ꯌꯥꯝ ꯊꯤ ꯉꯟꯈ꯭ꯔꯖꯥꯠꯅꯤ ꯁꯤꯗ ꯚ꯭ꯌꯨ ꯂꯩꯔꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯐ꯭ꯔꯣꯝ ꯐꯃꯨꯡ ꯒꯨꯗ ꯃꯣꯔꯅꯤꯡ ꯐ꯭ꯔꯣꯝ ꯆꯤꯡꯊꯛ ꯑꯩꯈꯣꯏꯒꯤꯗꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯐ꯭ꯔꯣꯝ ꯆꯤꯡꯊꯛ ꯇꯥꯔꯦ ꯃꯇꯣꯟꯁꯤ ꯅꯨꯡꯁꯤꯠ ꯌꯥꯝ ꯁꯦꯡꯉꯤ ꯂꯩꯆꯤꯟꯅ ꯐꯖꯅ ꯍꯨꯝꯃꯛꯑꯦ ꯃꯈꯥ ꯋꯥꯡ ꯐꯖꯅ ꯍꯨꯝꯃꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯃꯌꯥꯝꯅ ꯀꯣꯏꯕ ꯆꯠꯄꯒ ꯁꯤꯡꯖꯃꯩ 360ꯅ ꯀꯣꯏꯕ ꯆꯠꯄꯒ ꯀꯔꯤꯗ ꯈꯦꯠꯅꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯁꯦ ꯃꯌꯥꯝꯅ ꯈꯔ ꯊꯝꯖꯒꯦ ꯑꯩꯈꯣꯏꯅ ꯆꯠꯆꯕ ꯃꯇꯝꯗ ꯑꯗꯨꯝ ꯃꯐꯝꯗꯨꯒꯤ ꯑꯣꯐꯤꯁꯦꯜꯁꯤꯡ ꯅꯠꯇ꯭ꯔꯒ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ ꯃꯤ ꯑꯃꯒ ꯐꯥꯎꯅꯔꯒ ꯑꯌꯥꯕ ꯂꯧꯅꯔꯕ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯅꯝꯃꯤ ꯍꯥꯏꯕꯁꯤꯃ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯝꯒꯅꯤ ꯉꯁꯤꯁꯤꯁꯨ ꯑꯩꯈꯣꯏ ꯍꯩꯕꯣꯛ ꯆꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯍꯧꯔꯛꯄꯗꯒꯤ ꯍꯧꯅ ꯁꯤꯒꯤ ꯂꯦꯚꯦꯜꯁꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯕ ꯉꯝꯖꯔꯤꯁꯦ ꯁꯤꯒꯤ ꯂꯦꯚꯦꯜꯁꯦ ꯀꯃꯥꯏꯅ ꯌꯧꯔꯛꯈꯤꯕꯅꯣ ꯀꯝꯗꯧꯅ ꯌꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ A to Z ꯂꯤꯕꯤꯕ ꯉꯝꯒꯗꯕ ꯃꯤ ꯃꯈꯣꯏ ꯂꯣꯏꯅꯖꯔꯛꯏ ꯑꯗꯨꯒ ꯁ꯭ꯋꯥꯏꯒꯤ ꯂꯩꯀꯥꯏꯒꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏꯕꯨ ꯁꯤꯡꯖꯃꯩ 360ꯅ ꯁꯨꯃꯥꯏꯅ ꯂꯥꯛꯄꯤꯒꯅꯤ ꯍꯥꯏꯗꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯈꯔꯁꯨ ꯂꯣꯏꯅꯕꯤꯔꯛꯏ ꯑꯗꯣ ꯃꯈꯣꯏꯒꯁꯨ ꯋꯥꯔꯤ ꯁꯥꯖꯒꯦ ꯁꯤ ꯄꯨꯈ꯭ꯔꯤ ꯑꯣꯏꯗꯧ ꯃꯥꯜꯂꯦꯀꯣ ꯑꯗꯣ ꯀꯔꯤ ꯂꯩꯕꯅꯣ ꯑꯗꯨꯗꯨꯒ ꯍꯩꯕꯣꯛ ꯏꯀꯣ ꯇꯨꯔꯤꯖꯝ ꯄꯥꯔꯛꯁꯤꯅ ꯃꯪꯂꯤꯕ ꯃꯪꯂꯥꯟꯁꯤ ꯀꯔꯤꯅꯣ ꯃꯌꯥꯝꯗ ꯀꯔꯤ ꯁꯥꯔꯚꯤꯁꯅꯣ ꯄꯤꯔꯤꯁꯦ ꯀꯅꯥꯒꯤ ꯃꯇꯦꯡꯒ ꯁꯦꯝꯒꯠꯄꯤꯔꯤꯅꯣ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯗꯒꯤ ꯂꯥꯛꯈꯤꯕꯅꯣ ꯋꯥꯍꯪ ꯄꯥꯎꯍꯪꯁꯤꯡ ꯃꯌꯥꯝ ꯍꯪꯖꯒꯦ ꯅꯨꯡꯊꯤꯟ ꯑꯣꯏꯇꯥꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯃꯌꯥꯝ ꯀꯩꯝ ꯎꯗ꯭ꯔꯦ ꯍꯧꯖꯤꯛ ꯏꯍꯥꯡ ꯍꯥꯡꯉꯤꯁꯦ ꯁꯤ ꯅꯨꯡꯊꯤꯟ ꯑꯣꯏꯇꯥꯔꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯒꯗꯕꯅꯦꯕꯀோ ꯑꯔꯨꯟ ꯑꯌꯦꯛꯄꯝ ꯈꯥꯏꯔꯅꯨ ꯑꯦꯗꯃꯤꯟ ꯁꯛ ꯑꯝꯇ ꯌꯦꯡꯖꯒꯦ ꯀꯥꯏꯅꯒ ꯔꯦꯗꯤꯑꯣꯗꯕꯨ ꯍꯦꯔꯣ ꯃꯁꯛ ꯌꯦꯡꯅꯒꯤꯗꯃꯛꯇ ꯍꯥꯏꯕ꯭ꯔꯣ ꯔꯦꯗꯤꯑꯣꯅꯦ ꯈꯟꯕꯤꯌꯣ ꯂꯩ ꯐꯖꯕ ꯁꯥꯠꯂꯤ ꯂꯩ ꯑꯉꯧꯕ ꯑꯗꯨꯒ ꯎ ꯄꯥꯝꯕꯤ ꯊꯥꯔꯤꯀꯣ ꯎ ꯄꯥꯝꯕꯤ ꯃꯌꯥꯝꯅ
ꯍꯌꯦꯡ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯒꯥꯔꯗꯦꯟ ꯑꯇꯣꯞꯄꯗ ꯊꯥꯅꯕꯗꯣ ꯑꯗꯨꯒꯤ ꯎꯄꯥꯝꯕꯤꯁꯤꯡ ꯊꯥꯔꯤ, ꯃꯅꯥ ꯄꯣꯡꯕ ꯄꯥꯝꯕꯤꯁꯤꯡ ꯊꯥꯔꯤ. ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨ ꯇꯣꯞꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯂꯥꯞꯅ ꯎꯕꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯇꯣꯞꯇꯅꯤ ꯂꯩꯔꯤꯁꯦ, ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯁꯤꯗ ꯂꯩꯔꯤꯁꯦ. ꯀꯤꯁꯟꯊꯤꯌꯥꯝ ꯇꯥꯕꯣꯄꯤ ꯏꯪꯕꯒꯤ ꯔꯦꯟꯖ ꯀꯝꯗꯧꯒꯦ? ꯋꯥꯔꯛꯀꯨꯟꯗꯣ ꯀꯧꯕ꯭ꯔꯣ ꯍꯧꯖꯤꯛꯀꯤꯗꯣ? ꯊꯦꯡꯛ ꯌꯨ ꯋꯥꯔꯛꯀꯨꯟꯗꯣ ꯇꯥꯛꯄꯤꯔꯛꯑꯦ ꯑꯆꯨꯝꯕ. ꯑꯩꯈꯣꯏ ꯉꯁꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯏꯌꯥꯝꯕ. ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 360ꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯏꯌꯥꯝꯕꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯇꯥꯔꯦ. ꯏꯌꯥꯝꯕ ꯉꯁꯤ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯍꯩꯕꯣꯛ ꯆꯤꯡꯒꯤꯗ ꯑꯩꯈꯣꯏ ꯁꯦꯝꯂꯤꯕ ꯑꯩꯈꯣꯏꯒꯤ ꯍꯩꯕꯣꯛ ꯏꯀꯣ ꯇꯨꯔꯤꯖꯝ ꯄꯥꯔꯛ ꯑꯅ ꯁꯦꯝꯒꯠꯄꯤꯔꯛꯏꯁꯦ, ꯁꯤꯁꯦ ꯃꯇꯧ ꯀꯔꯝꯅ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯂꯦꯚꯦꯜꯁꯤꯗ ꯌꯧꯔꯛꯈꯤꯕꯅꯣ? ꯃꯃꯥꯡꯉꯩꯗꯗꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯀꯥꯕ ꯌꯥꯗꯅ ꯒꯥꯔꯤꯒ ꯊꯧꯒꯠꯄ ꯌꯥꯗꯅ ꯂꯝꯕꯤꯁꯦ ꯑꯣꯏꯔꯝꯗꯕꯅꯦꯕꯀꯣ. ꯀꯝꯗꯧꯅ ꯂꯥꯛꯈꯤꯕꯅꯣ? ꯑꯍꯥꯟꯕꯗ ꯃꯤꯡ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ, ꯑꯗꯨ ꯋꯥꯔꯤꯗꯣ ꯂꯤꯊꯕꯤꯔꯛꯑꯣ. ꯑꯩꯒꯤ ꯃꯤꯡꯁꯦ ꯊꯤꯡꯅꯥꯝ ꯔꯟꯕ꯭ꯔꯤ, ꯅꯥꯎꯖꯤ ꯃꯌꯥ ꯂꯩꯀꯥꯏ. ꯑꯗꯣ ꯑꯩ ꯂꯩꯐꯝꯁꯦ ꯍꯦꯛ ꯃꯈꯥꯁꯤꯗꯅꯤ. ꯑꯩ ꯃꯤꯡ ꯆꯤꯡ ꯃꯈꯣꯡꯗ ꯑꯣꯏꯗꯣꯏꯕ? ꯍꯣꯏ, ꯆꯤꯡ ꯃꯈꯣꯡꯗ. ꯃꯁꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔꯒꯤ ꯂꯝꯕꯤꯅꯤ. ꯁꯤꯒꯤ ꯂꯝꯕꯤꯁꯦ, ꯁꯤ ꯂꯝꯕꯤ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔ ꯂꯝꯕꯤꯁꯦ ꯍꯥꯟꯅ ꯌꯥꯝ ꯃꯜꯂꯕ ꯍꯥꯏꯇꯥꯔꯦ. ꯍꯣꯏ. ꯑꯗꯣ ꯃꯁꯤ ꯀꯃꯥꯏꯅ ꯇꯧ ꯁꯦꯝꯒꯗꯒꯦꯅ ꯁꯨꯝ ꯄ꯭ꯂꯥꯟꯁꯦ ꯇꯧꯔꯛꯄꯁꯤ ꯀꯃꯥꯏꯅ ꯇꯧ ꯁꯦꯝꯒꯠꯂꯛꯀꯗꯦ ꯇꯧꯕꯁꯤꯗ ꯑꯍꯥꯟꯕꯁꯤꯗ ꯑꯩꯍꯥꯛꯁꯦ ꯀꯔꯤ ꯍꯥꯏꯇꯥꯔꯦ, ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗꯤꯕꯂꯞꯃꯦꯟ, ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯒ꯭ꯔꯤꯟ ꯔꯦꯚꯣꯂꯨꯁꯟ ꯌꯥꯝ ꯄꯥꯝꯕ, ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯌꯥꯝ ꯀꯟꯕ ꯌꯥꯝ ꯄꯥꯝꯕꯁꯤꯗ ꯎ ꯋꯥꯁꯦ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯕꯁꯤ ꯄꯥꯝꯖꯩ. ꯑꯗꯨ ꯃꯤ ꯃꯌꯥꯝꯁꯤꯅ ꯑꯩꯁꯦ ꯑꯍꯥꯟꯕꯁꯤꯗ ꯑꯩꯁꯦ ꯏꯇꯣꯝꯗꯅ ꯍꯥꯟꯅ ꯁꯤ ꯎ ꯋꯥꯁꯦ ꯑꯗꯨꯝ ꯊꯥꯕ ꯆꯠꯂꯦ. ꯃꯤ ꯃꯌꯥꯝꯁꯤꯅ ꯑꯩꯕꯨ ꯑꯗꯨꯝ ꯍꯥꯏꯅꯕꯤꯔꯝꯃꯦ, ꯀꯔꯤ ꯍꯥꯏꯇꯥꯔꯦ, ꯎ ꯋꯥꯁꯦ ꯑꯩ ꯑꯗꯨꯝ ꯊꯥꯖꯕꯁꯤꯗ ꯑꯁ ꯃꯁꯤ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯤ ꯃꯌꯥꯝꯁꯤꯅ ꯐꯖꯅ ꯍꯥꯟꯅ ꯉꯥꯡꯅꯔꯝꯃꯦꯕ. ꯎ ꯋꯥ ꯊꯥꯕ ꯇꯧꯏ, ꯃꯁꯤ ꯇꯧꯔꯤꯁꯤꯕꯨ ꯃꯤ ꯑꯩꯉꯣꯟꯗꯕꯨ ꯑꯁ ꯃꯤ ꯃꯌꯥꯝꯅ ꯀꯔꯤꯅꯣ ꯀꯊꯥꯏꯔ ꯃꯌꯥꯝ ꯇꯧꯔꯝꯃꯦ. ꯑꯗꯨ ꯃꯁꯤ ꯄꯥꯟꯗꯝꯁꯦ ꯁꯤꯗ ꯏꯀꯣ ꯄꯥꯔꯛ ꯇꯨꯔꯤꯖꯝ ꯄꯥꯔꯛ ꯑꯃ ꯁꯦꯝꯒꯦ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩꯒꯤ ꯑꯍꯥꯟꯕ ꯋꯥꯈꯜꯂꯣꯟꯅꯦꯕ. ꯑꯗꯨ ꯃꯤꯌꯥꯝꯁꯤꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ, ꯑꯩꯁꯦ ꯍꯥꯟꯅ ꯑꯁ ꯃꯁꯤ ꯇꯧꯔꯤꯁꯤ ꯑꯣꯏꯈ꯭ꯔꯦ. ꯑꯩꯁꯦ ꯊꯧꯅꯥ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯏꯇꯣꯝꯗ ꯑꯗꯨꯝ ꯀꯥꯕꯗꯀꯣ ꯆꯠꯂꯨꯕꯗ ꯏꯇꯣꯝ ꯇꯧꯔꯝꯃꯦ. ꯁꯨꯝ ꯆꯍꯤ 5 ꯇꯔꯨꯛꯁꯦ ꯑꯗꯨꯝ ꯇꯧꯔꯝꯃꯤ. ꯁꯨꯝ ꯑꯩꯍꯥꯛꯀꯤ ꯊꯕꯛꯁꯤꯡꯁꯦ ꯈꯔ ꯃꯇꯝ ꯀꯥꯏꯊꯣꯛ ꯍꯥꯡꯕꯁꯤꯗ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤ ꯂꯩꯃꯤꯟꯅꯔꯤꯕ ꯌꯨꯠꯁꯤꯡꯁꯤꯒ ꯄꯨꯂꯞ ꯈꯔ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯍꯥꯟꯕꯗ ꯑꯃꯨꯛ ꯇꯧꯔꯝꯃꯤ. ꯑꯗꯨꯒꯤ ꯑꯃꯨꯛ ꯀꯣꯟꯅ ꯑꯃꯨꯛ ꯇꯧꯔ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯑꯩꯒ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯕ ꯍꯥꯏꯇꯥꯔꯦ, ꯃꯥꯟꯅꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤ ꯂꯩꯕ ꯌꯨꯠ ꯅꯍꯥ 30 ꯃꯨꯛꯁꯤꯅ ꯇꯧꯃꯤꯟꯅꯔꯒ ꯁꯤꯁꯦ ꯊꯋꯥꯏ ꯌꯥꯎꯅ ꯀꯟꯅ ꯍꯣꯠꯅꯃꯤꯟꯅꯛꯇꯨꯅ ꯁꯤ ꯁ꯭ꯇꯦꯖꯁꯤꯗ ꯌꯧꯈꯤꯕꯅꯤ. ꯑꯗꯨ ꯃꯁꯤ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯗꯤ. ꯑꯗꯣ ꯏꯁꯝ ꯁꯝꯅ ꯏꯌꯥꯝꯕ ꯁꯣꯝ ꯅꯥꯀꯟ ꯃꯅꯤꯡ ꯊꯪꯕ ꯁꯥꯏꯠꯀꯤꯗ ꯑꯩꯈꯣꯏꯒꯤ ꯏꯀꯣ ꯇꯨꯔꯤꯖꯝ ꯄꯥꯔꯛꯁꯦ ꯎꯔꯤꯅꯤꯀꯣ. ꯁꯤꯗꯩꯁꯤꯗ ꯚ꯭ꯌꯨꯁꯨ ꯂꯩꯔꯦ. ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯀꯃꯟ ꯑꯣꯏꯔꯛꯏ ꯁꯨꯃꯥꯏꯅ ꯍꯤꯜ ꯇꯣꯞ ꯚ꯭ꯌꯨꯁꯦ ꯌꯥꯝ ꯄꯥꯝꯅꯁꯨ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯁꯤ ꯇꯧꯕꯤꯔꯤꯕ. ꯃꯃꯥꯡ ꯊꯪꯕ ꯁꯥꯏꯠꯇꯁꯨ ꯅꯔꯥꯟ ꯀꯣꯟꯖꯤꯡ ꯃꯃꯥꯡ ꯂꯩꯀꯥꯏ ꯍꯥꯏꯅꯤꯀꯣ. ꯃꯃꯥꯡ ꯂꯩꯀꯥꯏꯗꯁꯨ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯍꯤꯜ ꯇꯣꯞ ꯚ꯭ꯌꯨꯒꯤꯁꯦ ꯑꯗꯨꯝ ꯂꯩꯔꯤ. ꯍꯩꯕꯣꯛ ꯚ꯭ꯌꯨꯅ ꯊꯣꯟꯗꯅ ꯍꯟꯗꯛꯇꯁꯨ ꯔꯤꯁꯦꯟꯠꯂꯤ ꯑꯩꯈꯣꯏ ꯑꯣꯄꯟ ꯖꯤꯝꯒ ꯍꯥꯡꯕꯤꯈꯤꯕꯁꯦ, ꯑꯩꯈꯣꯏꯁꯨ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯖꯌꯟꯇꯒ ꯂꯩꯗꯅ ꯇꯤꯝꯁꯤꯡ ꯁꯤꯒꯤꯁꯨ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯅꯕ ꯃꯍꯥꯛꯁꯨ ꯂꯩ. ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯅꯖꯩ. ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯪꯖꯅꯤꯡꯉꯤꯁꯦ, ꯃꯃꯥꯡ ꯊꯪꯕ ꯁꯥꯏꯠꯁꯤꯅ ꯍꯥꯟꯅ ꯈꯔ ꯍꯦꯟꯅ ꯑꯦꯗꯚꯥꯟꯁꯃꯦꯟꯁꯦ ꯈꯔ ꯍꯦꯟꯈꯤꯕ꯭ꯔꯥ, ꯃꯅꯤꯡ ꯊꯪꯕ ꯁꯥꯏꯠꯁꯤꯒ ꯆꯞ ꯃꯥꯟꯅꯕ꯭ꯔꯥ, ꯀꯃꯥꯏꯅ ꯇꯧꯏ ꯗꯦꯕꯂꯞꯃꯦꯟꯒꯤ ꯈꯣꯡꯌꯥꯡꯁꯦ? ꯃꯃꯥꯡꯅ ꯈꯔ ꯍꯦꯟꯈꯤꯕ꯭ꯔꯥ? ꯑꯁꯦꯡꯕ ꯁꯦꯝꯒꯠꯂꯛꯄꯗꯗꯤ ꯃꯅꯤꯡꯁꯤꯒ ꯃꯃꯥꯡꯁꯤꯒ ꯀꯔꯝꯕꯅꯒꯗꯤ ꯍꯥꯟꯈꯤ? ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ. ꯃꯁꯤ ꯑꯍꯥꯟꯕꯗ ꯑꯩ 2006ꯇꯒꯤ ꯑꯁꯤꯒꯤ ꯂꯝꯕꯤ ꯑꯃ ꯑꯩ ꯂꯩꯀꯥꯏꯁꯦ ꯐꯥꯎꯅꯕ ꯌꯥꯕ ꯂꯝꯕꯤ ꯑꯃ ꯑꯩꯅ ꯀꯩ ꯂꯣꯟ ꯍꯥꯏꯇꯥꯔꯦꯀꯣ, ꯑꯩ ꯑꯪꯀꯜ ꯑꯃꯅ ꯀꯣꯟꯇꯦꯛꯇꯔ ꯑꯣꯏꯒꯦ. ꯁꯤ ꯂꯝꯕꯤꯁꯤ ꯑꯩꯈꯣꯏꯒꯤ PWD ꯑꯩꯈꯣꯏ ꯁꯤ ꯇꯋꯥꯔ ꯄꯣꯁ ꯑꯃ ꯂꯩꯀꯣ. ꯁꯤ ꯑꯣꯏꯕꯁꯤꯗ ꯑꯩꯅ ꯁꯤꯒꯤ ꯂꯝꯕꯤꯗ ꯐꯥꯎꯅꯕꯁꯦ 2006ꯇꯒꯤ ꯑꯩꯅ ꯁꯤ ꯂꯝꯕꯤꯁꯦ ꯑꯩ ꯂꯩꯀꯥꯏꯁꯤ ꯐꯥꯎ ꯇꯥꯔꯗꯤ ꯁꯤꯒꯤ ꯄ꯭ꯂꯥꯟꯁꯦ ꯍꯧꯕꯅꯦꯕ. ꯁꯤ ꯁꯦꯝꯒꯠꯀꯦ ꯑꯩꯒꯤ ꯗ꯭ꯔꯤꯝꯁꯦ. ꯑꯗꯨꯗ ꯁꯤ 2006ꯇꯒꯤ ꯑꯗꯨ ꯁꯦꯝꯒꯠꯄꯗꯤ ꯁꯣꯝ ꯅꯥꯀꯟꯗꯒꯤ ꯍꯥꯟꯅ ꯐꯧꯒꯤ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯣꯝ ꯅꯥꯀꯟ ꯍꯧꯋꯦ ꯍꯥꯏꯕ ꯅꯠꯇꯦ, ꯑꯁꯣꯝ ꯅꯥꯀꯟ ꯍꯧꯋꯦ ꯍꯥꯏꯕ ꯅꯠꯇꯦ, ꯄꯨꯂꯞ ꯁꯤ ꯑꯅꯤꯁꯦ ꯆꯞ ꯃꯥꯟꯅꯩꯀꯣ. ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯍꯩꯕꯣꯛ ꯔꯦꯟꯖꯁꯤ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏ ꯅꯥꯎꯖꯤꯡꯁꯤꯗꯅꯤ. ꯑꯗꯣ ꯍꯩꯕꯣꯛ ꯔꯦꯟꯖꯁꯤ ꯂꯥꯛꯏꯁꯤꯡꯁꯦ ꯁꯣꯝ ꯃꯃꯥꯡ ꯂꯩꯀꯥꯏꯒ ꯃꯌꯥ ꯂꯩꯀꯥꯏꯒ ꯍꯥꯏꯁꯦ ꯔꯦꯟꯖ ꯑꯃꯠꯇꯅꯤ ꯍꯥꯏꯇꯥꯔꯦ. ꯑꯗꯨ ꯁꯦꯝꯒꯠꯄꯗꯤ ꯁꯣꯝ ꯅꯥꯀꯟꯗꯒꯤ ꯍꯥꯟꯅ ꯍꯧꯋꯤ. ꯑꯗꯨꯒ ꯁꯤ ꯔꯦꯟꯖꯁꯤ ꯁꯣꯝ ꯅꯥꯀꯟꯗꯒꯤ ꯒꯥꯔꯤ ꯊꯧꯖꯤꯟꯕ ꯔꯦꯟꯖ ꯑꯃ ꯁꯦꯝꯒꯅꯤ. ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯑꯣꯏꯅ ꯅꯥꯎꯁꯦ ꯑꯃꯠꯇ ꯑꯣꯏꯅ ꯁꯦꯝꯕꯒꯤ ꯄ꯭ꯂꯥꯟꯁꯦ ꯑꯗꯨꯝ ꯂꯩꯈꯤꯕꯅꯤ. ꯑꯗꯣ ꯏꯌꯥꯝꯕ ꯍꯧꯖꯤꯛꯁꯦ ꯂꯝꯕꯤꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯇꯪꯈꯥꯏꯃꯨꯛ ꯀꯥꯔꯛꯄ ꯃꯇꯝꯗ ꯂꯝꯕꯤꯁꯦ ꯑꯗꯨꯝ ꯆꯥꯡꯆꯠ ꯑꯃꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ. ꯌꯥꯝ ꯉꯝꯕꯁꯨ ꯑꯣꯏꯗꯦ, ꯌꯥꯝ ꯉꯝꯗꯕꯁꯨ ꯑꯣꯏꯗꯦ. ꯑꯗꯨꯝ ꯆꯥꯡꯆꯠ ꯑꯃꯗ ꯑꯗꯨꯝ ꯉꯝꯕꯒꯤ ꯐꯤꯕꯝ ꯂꯩꯍꯧꯏ. ꯑꯗꯨꯒ ꯀꯥꯔꯛꯄ ꯃꯇꯝꯗ ꯀꯥ ꯍꯦꯟꯅ ꯉꯝꯕꯒꯤ ꯐꯤꯕꯝꯗꯨ ꯑꯣꯏꯍꯧꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯀꯥꯕ ꯃꯇꯝꯗ ꯒꯥꯔꯤꯁꯤꯅ ꯀꯥꯕ ꯃꯇꯝꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯍꯦꯛꯇ ꯌꯥꯝ ꯂꯥꯏꯅ ꯀꯥꯕꯃꯛꯇꯤ ꯑꯣꯏꯗ꯭ꯔꯤ ꯍꯧꯖꯤꯛꯁꯦ. ꯑꯗꯨꯒ ꯁ꯭ꯇꯤꯜ ꯇꯪꯈꯥꯏ ꯌꯧꯔꯕ ꯃꯇꯨꯡꯗꯁꯨ ꯑꯩꯈꯣꯏꯅ ꯁꯤ ꯐꯥꯎ ꯌꯧꯔꯛꯅꯕ ꯀꯥꯔꯛꯅ ꯍꯣꯠꯅꯕ ꯃꯇꯝꯗ ꯂꯝꯕꯤꯁꯤꯡꯁꯦ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯍꯧꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ. ꯑꯗꯣ ꯂꯝꯕꯤꯒꯤ ꯐꯤꯕꯝꯁꯦ ꯀꯔꯝꯕ ꯃꯇꯝ ꯆꯍꯤ ꯀꯌꯥꯃꯨꯛꯀꯗꯤ ꯆꯪꯈꯤꯗꯧ ꯃꯥꯜꯂꯤ ꯏꯌꯥꯝꯕꯒꯤ ꯋꯥꯈꯜꯂꯣꯟꯗ? ꯈꯤꯇꯪ
ꯅꯨꯡꯉꯥꯏꯅ ꯃꯌꯥꯝꯅ ꯈꯔ ꯅꯨꯡꯉꯥꯏꯅ ꯀꯥꯊꯣꯛ ꯀꯥꯁꯤꯟ ꯇꯧꯕ ꯌꯥꯕ ꯀꯣꯏꯂꯥꯁꯀ ꯊꯥꯗꯅ ꯒꯥꯔꯤꯒꯁꯦ ꯃꯇꯣꯟ ꯐꯥꯎꯕ ꯊꯧꯒꯠꯄ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯀꯥꯕ ꯌꯥꯕꯒꯤ ꯐꯤꯕꯝꯁꯦ ꯀꯔꯝ ꯀꯥꯟꯗꯒꯤ ꯂꯥꯛꯄ ꯌꯥꯏꯅ ꯈꯟꯕꯤ ꯌꯥꯝꯅ ꯑꯩꯁꯤ 2023ꯗ ꯇꯥꯔꯒꯦꯠꯅꯦ ꯑꯗꯨꯕꯨ ꯑꯩ ꯈꯛꯇꯅ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯃꯤꯇꯤ ꯑꯃ ꯐꯣꯔꯝ ꯇꯧꯔ ꯂꯩꯔꯤꯀꯣ ꯃꯤꯑꯣꯏ 30 ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯅ ꯀꯟꯅ ꯍꯣꯠꯅꯃꯤꯟꯅꯔꯒ 2023 ꯁꯤꯗ ꯑꯩꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯧꯔꯒ ꯍꯣꯠꯅꯒ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇꯨꯗ ꯀꯣꯏꯂꯥ ꯃꯩ ꯃꯇꯤꯛ ꯆꯥꯅ ꯌꯧꯍꯟꯒꯦ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯂꯛꯇꯃꯥꯟ ꯀꯦꯟꯗ꯭ꯔꯒꯤ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ MLA ꯅꯁꯨ ꯁꯤ ꯌꯥꯝ ꯆꯥꯎꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯆꯧꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯑꯆꯧꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯇꯦꯡꯗꯨ ꯃꯌꯥꯝ ꯂꯧꯈꯤ ꯍꯣꯏ ꯑꯗꯣ ꯌꯥꯝ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯑꯗꯨꯝ ꯈꯨꯗꯣꯜ ꯇꯝꯕꯤꯕ ꯍꯧꯔꯕ꯭ꯔꯥ ꯃꯌꯥꯝꯅꯒꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯤꯕ꯭ꯔꯥ ꯑꯗꯨꯝ ꯋꯥꯀꯤꯡꯒꯨꯝꯕ ꯆꯠꯄ ꯈꯣꯠꯄꯁꯤ ꯑꯗꯨꯝ ꯑꯌꯥꯕ ꯄꯤꯕꯤꯕ꯭ꯔꯥ ꯀꯔꯝ ꯃꯑꯣꯡꯗꯒꯗꯤ ꯉꯁꯥꯏꯒꯤ ꯀꯃꯤꯇꯤꯁꯤꯅ ꯀꯣꯜꯂꯒ ꯂꯩꯕꯤꯔꯤꯕꯅꯤꯅ ꯀ꯭ꯂꯕꯀꯤ ꯇꯥꯏꯞꯇꯁꯨ ꯋꯥꯛ ꯇꯧꯕꯤꯔꯝꯒꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯦꯕ ꯑꯗꯣ ꯀꯃꯥꯏꯅꯒꯗꯤ ꯄꯕ꯭ꯂꯤꯛꯇ ꯃꯦꯁꯦꯖ ꯊꯝꯕꯤ ꯃꯌꯥꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯁ꯭ꯇꯤꯜ ꯑꯣꯄꯟ ꯇꯧꯕꯤꯕ꯭ꯔꯥ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯒꯦꯠꯀꯁꯦ ꯂꯣꯟꯗꯅ ꯈꯣꯠꯇꯅ ꯇꯧꯍꯧꯋꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯦ ꯄꯕ꯭ꯂꯤꯛꯇ ꯑꯩ ꯑꯗꯨꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯅ ꯑꯗꯨꯝ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯍꯪꯖꯩ ꯑꯣꯄꯟꯗꯀꯣ ꯍꯧꯖꯤꯛ ꯀꯔꯤꯝꯇ ꯑꯀꯥꯏꯕ ꯇꯧꯖꯗꯦ ꯑꯗꯣ ꯁꯤ ꯉꯥꯡꯅꯍꯟꯁꯦ ꯑꯩ ꯌꯥꯝꯅ ꯋꯥꯔꯧꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯃꯊꯛꯁꯤ ꯃꯩ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯩꯁꯦ ꯌꯧꯗ꯭ꯔꯤꯕꯅꯦꯕ ꯑꯗꯨꯗꯤ ꯌꯧꯔꯦ ꯃꯩ ꯌꯧꯔꯦꯕ ꯑꯣꯀꯦ ꯌꯧꯕꯁꯤꯗ ꯉꯁꯥꯏꯒꯤ ꯁꯤꯗ ꯑꯩꯈꯣꯏ ꯁꯨꯝ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤꯉꯩꯁꯤꯗ ꯑꯩꯈꯣꯏ ꯃꯇꯝ ꯈꯔ ꯕ꯭ꯔꯦꯛ ꯂꯩꯕꯁꯤꯗ ꯑꯁꯤꯗꯒꯤ ꯃꯊꯛꯇꯤ ꯌꯥꯔ ꯈꯔ ꯍꯨꯔꯥꯟ ꯆꯤꯊꯤ ꯈꯔ ꯍꯣꯏ ꯍꯨꯔꯥꯟ ꯆꯤꯊꯤ ꯈꯔ ꯌꯥꯎꯔꯦꯕ ꯕꯜꯕꯀꯨꯝꯕ ꯍꯨꯔꯥꯟꯕ ꯉꯁꯥꯏ ꯂꯝꯕꯤꯗ ꯋꯥꯔꯤ ꯁꯥꯕꯗ ꯌꯥꯎꯔꯛꯑꯦ ꯑꯗꯨꯗꯒꯤꯗꯤ ꯃꯁꯤ ꯃꯇꯝ ꯈꯔ ꯊꯣꯡꯁꯤ ꯅꯨꯃꯤꯠ ꯚꯣꯠ ꯂꯣꯏꯗ꯭ꯔꯤꯐꯥꯎꯗꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯁꯤ ꯚꯣꯠꯀꯤ ꯄꯨꯛꯂꯥꯡ ꯂꯥꯡꯅꯕꯗ ꯚꯣꯠ ꯂꯣꯏꯗ꯭ꯔꯤꯐꯥꯎꯗꯤ ꯊꯣꯡꯁꯤ ꯃꯇꯝ ꯈꯔ ꯊꯤꯡꯒꯦꯅ ꯊꯤꯡꯖꯕꯅꯤ ꯒ꯭ꯌꯥꯁꯁꯦ ꯑꯗꯣ ꯏꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯍꯩꯕꯣꯛ ꯏꯀꯣ ꯇꯨꯔꯤꯖꯝ ꯄꯥꯔꯛ ꯑꯅ ꯍꯥꯡꯗꯣꯛꯄꯤꯔꯤꯁꯦ ꯃꯅꯤꯡ ꯃꯃꯥꯡꯁꯦ ꯑꯄꯨꯟꯕꯅꯦꯅꯁꯨ ꯍꯥꯏꯕꯤꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗ ꯃꯃꯥꯡ ꯊꯪꯕ ꯁꯥꯏꯠ ꯅꯔꯥꯟ ꯀꯣꯟꯖꯤꯟ ꯃꯃꯥꯡ ꯊꯪꯕ ꯁꯥꯏꯠ ꯃꯌꯥꯏ ꯊꯪꯕ ꯁꯥꯏꯠꯅ ꯁꯨꯃꯥꯏꯅ ꯈꯥꯏꯗꯣꯛꯄꯤꯕꯒꯤ ꯃꯍꯨꯠꯇ ꯑꯄꯨꯟꯕ ꯑꯣꯏꯅ ꯎꯕꯤꯕꯁꯨ ꯆꯨꯝꯃꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯣ ꯏꯀꯣ ꯇꯨꯔꯤꯖꯝ ꯄꯥꯔꯛꯁꯦ ꯀꯅꯥꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯀꯅꯥꯅꯒꯗꯤ ꯑꯆꯧꯕ ꯔꯣꯜ ꯂꯧꯔꯒ ꯁꯤꯒꯤ ꯏꯀꯣ ꯇꯨꯔꯤꯖꯝ ꯄꯥꯔꯛꯁꯦ ꯃꯅꯤꯄꯨꯔꯗ ꯁꯨꯃꯥꯏꯅ ꯁꯤ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯁꯤꯗ ꯁꯄꯣꯔꯠ ꯄꯤꯕ ꯈꯣꯠꯄ ꯍꯥꯏꯕꯁꯦ ꯀꯔꯝꯕ MLAꯒꯤ ꯈꯨꯠꯊꯥꯡꯗ ꯁꯄꯣꯔꯠ ꯄꯤꯕꯤꯔꯛꯈꯤꯒꯦ ꯍꯥꯏꯕꯁꯤꯁꯨ ꯁꯨꯝ ꯈꯪꯖꯅꯤꯡꯉꯤ ꯍꯥꯏꯗꯤ ꯇꯥꯏꯅꯐꯝ ꯑꯅꯤꯗ ꯂꯩꯗꯅ ꯂꯪꯊꯕꯥꯜꯁꯨ ꯂꯩ ꯑꯗꯨꯒ ꯀꯦꯟꯗ꯭ꯔ ꯑꯇꯣꯞꯄꯁꯨ ꯃꯌꯥꯝ ꯂꯩꯗꯅ ꯑꯗꯣ ꯁꯤꯁꯦ ꯑꯗꯨꯝ CMꯒꯤ ꯁꯥꯏꯠꯇꯒꯤ ꯗꯥꯏꯔꯦꯛ ꯂꯥꯛꯄ꯭ꯔꯥ ꯁꯨꯝ ꯈꯪꯖꯅꯤꯡꯉꯦ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯂꯛꯇꯃꯥꯟ ꯀꯦꯟꯗ꯭ꯔꯒꯤ ꯑꯩꯈꯣꯏꯒꯤ MLA ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ MLA ꯑꯩꯈꯣꯏ ꯀꯀꯥ ꯁꯥꯕꯁꯦ ꯑꯩꯈꯣꯏ ꯌꯨꯠꯁꯤꯡ ꯁꯦꯝꯒꯠꯄ ꯑꯗꯒꯤ ꯅꯍꯥꯁꯤꯡ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯗꯦꯕꯂꯞꯃꯦꯟ ꯇꯧꯒꯗꯕ ꯍꯥꯏꯕꯁꯤꯗ ꯑꯆꯧꯕ ꯃꯥꯅ ꯃꯇꯦꯡ ꯌꯥꯝ ꯆꯥꯎꯅ ꯇꯧꯋꯦꯕꯀꯣ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯇꯨꯔꯤꯖꯝ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯇꯨꯔꯤꯖꯝꯗꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯇꯒꯤ ꯇꯥꯔꯔꯣꯏ ꯃꯅꯤꯄꯨꯔ ꯇꯨꯔꯤꯖꯝ ꯗꯤꯄꯥꯔꯠꯃꯦꯟꯇꯒꯤ ꯁꯦꯟꯊꯪ ꯃꯥꯅ ꯁꯤ ꯂꯩ ꯍꯥꯏꯔꯒ ꯁꯦꯟꯊꯪ ꯃꯥꯒꯤ ꯃꯈꯥꯗꯒꯤ ꯑꯩꯈꯣꯏꯅ ꯇꯥꯟꯅꯖꯧꯔꯒ ꯃꯥꯅ ꯀꯟꯅ ꯑꯆꯧꯕ ꯔꯣꯜ ꯑꯃ ꯂꯧꯈꯤ ꯍꯣꯏ ꯑꯗꯨ ꯃꯥꯅꯁꯨ ꯃꯇꯦꯡ ꯈꯔ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯁꯥꯒꯤ ꯄꯣꯀꯦꯠꯇꯒꯤꯁꯨ ꯃꯇꯦꯡ ꯇꯧꯕꯤꯔꯛꯇꯨꯅ ꯌꯨꯠꯁꯤꯡ ꯅꯍꯥꯁꯤꯡ ꯑꯩꯈꯣꯏꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯁꯤꯡ ꯑꯩꯈꯣꯏꯅ ꯁꯦꯝꯒꯠ ꯁꯥꯒꯠꯅꯕ ꯃꯥꯅꯁꯨ ꯑꯆꯧꯕ ꯃꯇꯦꯡ ꯇꯧꯕꯤ ꯑꯗꯣ ꯌꯥꯝꯕ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯁꯨꯝ ꯇꯨꯔꯤꯁ ꯁ꯭ꯄꯣꯠ ꯑꯃ ꯁꯦꯝꯒꯠꯂꯛꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯜꯒꯤ ꯇꯉꯥꯏꯐꯗꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯅꯤꯕ ꯑꯗꯣ ꯒꯃꯦꯟꯇꯒꯤ ꯈꯨꯗꯤꯡꯃꯛ ꯃꯇꯦꯡ ꯂꯧꯕꯁꯨ ꯈꯨꯗꯣꯡꯆꯥꯗꯕ ꯂꯥꯛꯀꯗꯣꯏꯅꯤ MLAꯅꯁꯨ ꯑꯗꯨꯝ ꯍꯟꯖꯟ ꯁꯦꯟꯒꯤ ꯃꯇꯦꯡ ꯅꯤꯕ ꯑꯗꯣ ꯁꯤ ꯁꯦꯝꯒꯠꯁꯦ ꯍꯥꯏꯕꯁꯨ ꯏꯀꯥꯏꯔꯛꯀꯗꯣꯏꯅꯦꯕ ꯅꯣꯡꯃ ꯅꯠꯇ꯭ꯔ ꯅꯣꯡꯃꯗꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗꯒꯤꯁꯨ ꯁꯨꯃꯥꯏꯅ ꯑꯦꯟꯇ꯭री ꯆꯥꯔꯖꯀꯁꯤ ꯌꯥꯝꯗꯕꯤꯗ ꯂꯨꯄꯥ 10 ꯀꯨꯟ 30 90 50 ꯂꯧꯕꯒꯤ ꯃꯇꯝ ꯑꯃ ꯂꯥꯛꯈꯤꯅꯤ ꯃꯇꯝꯁꯦ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯃꯨꯛꯀꯗꯤ ꯆꯪꯈꯤꯗꯧ ꯃꯥꯟꯕ ꯐ꯭ꯔꯤ ꯑꯦꯟꯇ꯭ꯔꯤꯁꯦ ꯀꯌꯥꯝ ꯀꯨꯏꯅꯒꯗꯤ ꯄꯤꯕꯤꯒꯗꯧ ꯃꯥꯜꯂꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤꯗ ꯁꯨꯝ ꯄꯤꯔꯝꯕ ꯈꯔ ꯂꯩꯔꯦ ꯑꯦꯟꯇ꯭ꯔꯤꯗ ꯂꯧꯔꯛꯏꯅ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯃꯦꯟꯇꯦꯅꯦꯟꯁ ꯐꯤꯁꯦ ꯇꯁꯦꯡꯅ ꯆꯪꯉꯦ ꯑꯩꯈꯣꯏꯁꯨ ꯈꯪꯖꯩꯌꯦꯕꯀꯣ ꯆꯍꯤ ꯀꯌꯥꯃꯨꯛꯀꯗꯤ ꯆꯪꯈꯤꯅꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯗꯒꯤ ꯁꯄꯣꯔꯠ ꯆꯪꯕꯒꯤ ꯂꯨꯄꯥ ꯃꯤꯅꯤꯃꯝ ꯁꯦꯟꯐꯝ ꯈꯔ ꯂꯧꯕꯒꯤ ꯃꯇꯥꯡꯁꯦ ꯈꯤꯇꯪ ꯊꯝꯕꯤꯌꯨꯅꯦ ꯑꯩꯈꯣꯏꯁꯦ 2023 23ꯒꯤ ꯖꯅꯋꯥꯔꯤ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯐ꯭ꯔꯤꯁꯦ ꯂꯨꯄꯥ 10 ꯀꯨꯟ ꯃꯃꯤꯡꯇꯒꯤ ꯌꯥꯝ ꯆꯥꯎꯅ ꯂꯧꯗ꯭ꯔꯁꯨ ꯁꯤꯃꯤꯜ ꯂꯧꯒꯦꯅꯗꯤ ꯈꯜꯂꯤꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯆꯥꯎꯅꯗꯤ ꯍꯦꯟꯅꯁꯨ ꯂꯧꯔꯣꯏꯕ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯔꯦꯟꯖꯁꯤꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯍꯤꯁꯇꯣꯔꯤꯀꯦꯜ ꯑꯣꯏꯕꯀꯣ ꯄꯣꯠꯅꯤꯅ ꯑꯩꯈꯣꯏꯅꯁꯨ ꯁꯤꯗ ꯃꯃꯜ ꯆꯥꯎꯅ ꯂꯧꯔꯒ ꯑꯩꯈꯣꯏ ꯗꯦꯕꯂꯞꯃꯦꯟ ꯅꯍꯥꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤꯗꯤ ꯀꯩ ꯑꯗꯨꯗ ꯂꯧꯔꯒ ꯃꯟꯊꯤꯅꯤ ꯑꯇꯩ ꯑꯇꯣꯞꯄꯗꯧꯅꯗꯤ ꯂꯧꯔꯣꯏ ꯍꯣꯏ ꯈꯔꯗꯤ ꯇꯥꯔꯅꯤ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯇꯥꯔꯅꯤ ꯑꯇꯣꯞꯄ ꯄ꯭ꯔꯥꯏꯚꯦꯠ ꯄꯥꯔꯛꯇ ꯇꯧꯔꯤ ꯁꯨꯃꯥꯏꯅ ꯇꯧꯔꯔꯣꯏꯅ ꯍꯥꯏꯕꯤꯕꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯧ ꯑꯌꯥꯝꯕꯅ 2023ꯁꯦ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅꯁꯨ ꯊꯝꯕꯤꯔꯤꯕꯀꯣ 2023ꯁꯤꯗ ꯀꯔꯝꯕ ꯐꯦꯁꯤꯂꯤꯇꯤꯅꯣ ꯃꯈꯥꯗꯁꯨ ꯑꯩꯈꯣꯏꯅ ꯆꯦꯛꯅ ꯀꯣꯏꯁꯟꯕ ꯑꯩꯈꯣꯏ ꯀꯦꯐꯦꯇꯦꯔꯤꯌꯥꯒꯤ ꯇꯥꯏꯞꯇ ꯑꯃꯁꯨ ꯎꯖꯔꯦ ꯌꯥꯝꯅ ꯑꯗꯨꯗꯨꯅ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯃꯊꯛꯁꯤꯗꯅ ꯀꯔꯤ ꯁꯔꯚꯤꯁ ꯀꯔꯤ ꯐꯦꯁꯤꯂꯤꯇꯤꯅꯣ ꯂꯩꯗꯣꯏꯁꯦ ꯍꯥꯏꯕꯁꯤꯃ ꯈꯤꯇꯪ ꯊꯝꯕꯤꯌꯨ 2023ꯁꯦ ꯂꯥꯛꯀꯗꯕ ꯐꯦꯁꯤꯂꯤꯇꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯂꯥꯛꯇ꯭ꯔꯤꯕꯅꯤꯀꯣ ꯍꯌꯦꯡ ꯃꯌꯥꯝꯅ ꯑꯩꯈꯣꯏ 2023 ꯌꯧꯔꯀꯥꯟꯗ ꯈꯪꯒꯗꯣꯏꯅꯦꯕ ꯀꯔꯤ ꯐꯦꯁꯤꯂꯤꯇꯤꯅꯣ ꯀꯔꯤ ꯁꯔꯚꯤꯁꯅꯣ ꯃꯐꯝꯁꯤꯗ ꯑꯌꯥꯝꯕꯅ ꯁꯨꯝ ꯃꯪꯂꯥꯟ ꯑꯃ ꯃꯥꯡꯖꯔꯤꯁꯦ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯑꯩꯈꯣꯏꯒꯤ ꯁꯣꯝ ꯅꯥꯀꯟ ꯁꯥꯏꯠꯇ ꯀꯣ
ꯃꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯏꯌꯥꯔꯄꯣꯔꯠ ꯎꯔꯤꯕ ꯖꯒꯥ ꯚ꯭ꯌꯨꯁꯦ ꯍꯣꯏ ꯏꯌꯥꯔꯄꯣꯔꯠꯀꯤ ꯁꯥꯏꯠꯁꯤꯗ ꯏꯌꯥꯔꯄꯣꯔꯠ ꯁꯥꯏꯗ ꯑꯁꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯂꯝꯕꯤ ꯂꯣꯏ ꯁꯦꯝꯃꯦꯕꯀꯣ ꯑꯁꯤ ꯃꯈꯥꯁꯤꯗ ꯑꯩꯈꯣꯏ ꯃꯊꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯈꯥꯁꯤꯗꯒꯤꯀꯣ ꯄꯤꯂꯔ ꯌꯨꯡꯈꯠꯂꯒ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯛ ꯑꯃ ꯆꯠꯄꯤꯗꯣ ꯇ꯭ꯔꯦꯛ ꯍꯥꯏꯕꯗꯤ ꯀꯩꯅꯣꯒꯤ ꯀꯥꯔ ꯋꯦꯒꯤꯗꯨꯔꯥ ꯖꯤ ꯊꯧꯕꯤꯗꯨꯔꯥ ꯅꯨꯡꯁꯤꯠꯇ ꯄꯥꯏꯕꯤꯗ ꯁꯨꯃꯥꯏꯅ ꯆꯤꯅꯥꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯒ꯭ꯂꯥꯁꯀꯤ ꯕ꯭ꯔꯤꯖꯇꯣ ꯒ꯭ꯂꯥꯁ ꯕ꯭ꯔꯤꯖꯇꯣ ꯃꯈꯥꯁꯤꯗ ꯐꯝꯐꯝ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯥꯛꯀꯀꯣ ꯃꯌꯥꯝꯒꯤ ꯁꯨꯝ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤꯀꯣ ꯐꯖꯕ ꯚ꯭ꯌꯨ ꯃꯈꯥꯗꯒꯤ ꯂꯥꯏꯔꯤꯕ ꯁꯤ ꯇ꯭ꯔꯦꯛ ꯁꯤꯃ ꯊꯝꯒꯦ ꯈꯜꯂꯦ 2026ꯁꯤꯗ ꯑꯗꯒꯤ ꯁꯤꯒꯤꯁꯦ ꯐꯦꯟꯁꯤꯡ ꯇꯧꯔꯒ ꯁꯤꯒꯤ ꯃꯊꯛꯁꯤꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯤꯒꯤ ꯁ꯭ꯋꯤꯃꯤꯡꯕꯨ ꯊꯝꯒꯦ ꯈꯜꯂꯦ ꯁꯤꯗ ꯄꯨꯜ ꯃꯆꯥꯒꯤ ꯇꯥꯏꯞꯇ ꯑꯃ ꯃꯆꯥ ꯑꯃ ꯁꯨꯝ ꯃꯣꯗꯦꯜ ꯑꯃ ꯑꯣꯏꯅ ꯁꯨꯝ ꯁꯦꯝꯍꯧꯔꯤꯌꯦ ꯈꯔ ꯆꯥꯎꯅ ꯇꯧꯕꯗꯤ ꯌꯥꯏꯌꯦꯅ ꯈꯜꯂꯦ ꯑꯩ ꯁꯨꯝ ꯈꯟꯖꯕꯗ ꯑꯇꯩ ꯐꯝꯐꯝ ꯚ꯭ꯌꯨꯗꯤ ꯌꯥꯝ ꯂꯩꯔꯦꯕꯀꯣ ꯃꯤꯌꯥꯝꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯇꯧꯅꯗꯕ ꯅꯠꯇꯦ ꯇꯧꯅꯔꯝꯕꯁꯨ ꯌꯥꯏꯀꯣ ꯍꯣꯏ ꯁꯤꯁꯦ ꯁꯤ ꯃꯊꯛꯁꯤꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯤꯒꯤ ꯇꯦꯡꯀꯤ ꯑꯃ ꯆꯥꯎꯅ ꯊꯝꯕꯒꯤ ꯄ꯭ꯂꯥꯟ ꯂꯩꯌꯦꯕ ꯁꯤꯗ ꯍꯨꯠꯂꯤꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯔꯒꯁꯨ ꯁꯨꯝ ꯆꯥꯎꯊꯣꯔꯛꯄ ꯌꯥꯔꯤꯀꯣ ꯆꯥꯎꯊꯣꯔꯛꯑ ꯁꯤꯗꯩꯁꯤꯗ ꯃꯊꯛꯇ ꯁꯤ ꯆꯤꯡ ꯃꯇꯣꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯥꯎꯕ ꯇꯦꯡꯀꯤ ꯑꯃ ꯊꯝꯕꯒꯤ ꯄ꯭ꯂꯥꯟꯁꯦꯀꯣ ꯁꯨꯝ ꯅꯍꯥꯁꯤꯡ ꯃꯌꯥꯝꯁꯤ ꯃꯣꯠꯁꯦ ꯑꯃꯁꯨ ꯃꯣꯠ ꯑꯃꯃꯨꯛ ꯂꯧꯏ ꯑꯃꯁꯨ ꯃꯣꯠ ꯑꯃ ꯂꯧꯏ ꯑꯗꯨꯕꯨ ꯑꯦꯛꯖꯦꯛꯂꯤ ꯑꯩꯈꯣꯏꯅ ꯃꯣꯠꯁꯤ ꯁꯤ ꯋꯥꯈꯜꯂꯣꯟꯁꯤ ꯁꯤꯗ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯑꯃ ꯊꯝ ꯇꯥꯔꯗꯤ ꯃꯊꯛ ꯆꯥꯎꯁꯤꯗ ꯁꯤꯅ ꯈꯔ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯑꯃꯁꯨ ꯂꯥꯛꯄ ꯌꯥꯅ ꯂꯩꯔꯦ ꯑꯇꯩ ꯉꯁꯥꯏꯒꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯨꯠ ꯕ꯭ꯔꯤꯖꯀꯤ ꯇꯥꯏꯞꯇ ꯒ꯭ꯂꯥꯁꯀꯤ ꯕ꯭ꯔꯤꯖꯄꯨ ꯑꯣꯏꯒꯦꯔꯥ ꯁꯝꯅꯕ ꯌꯥꯕ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯠꯇ ꯌꯧꯕ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯕ꯭ꯔꯤꯖ ꯑꯃꯁꯨ ꯁꯥꯒꯠꯄꯒꯤ ꯄ꯭ꯂꯥꯟ ꯂꯩꯕꯤꯔꯦ ꯑꯇꯣꯞꯄ ꯀꯔꯤ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯕ ꯄ꯭ꯂꯥꯟꯒꯗꯤ ꯇꯧꯕꯤꯔꯤ ꯑꯩꯁꯦ ꯋꯥꯈꯜꯗ ꯁꯨꯝ ꯈꯟꯕꯗ ꯁꯨꯝ ꯐꯣꯡꯗꯣꯛꯄꯤꯌꯨ ꯑꯌꯥꯝꯕ ꯑꯩꯈꯣꯏꯅꯁꯨ ꯅꯅꯥꯎꯅꯁꯨ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯖꯒꯗꯣꯏꯅꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅꯁꯨ ꯌꯥꯝꯅ ꯉꯝꯈꯤꯗꯕ ꯑꯣꯏꯔꯒꯁꯨ ꯀꯅꯥꯒꯨꯝꯕ ꯉꯝꯕ ꯑꯃꯅꯗꯤ ꯃꯅꯤꯄꯨꯔꯁꯤꯗ ꯑꯩꯈꯣꯏ ꯃꯄꯥꯟꯗꯒꯤ ꯇꯨꯔꯤꯁ ꯃꯌꯥꯝ ꯑꯃ ꯂꯥꯛꯅꯤꯡꯅꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯄꯣꯛꯍꯟꯖꯩ ꯌꯥꯝꯅ ꯉꯝꯈꯤꯗ꯭ꯔꯒꯁꯨ ꯑꯇꯣꯞꯄꯅ ꯇꯧꯔꯛꯑꯒꯁꯨ ꯀꯥꯟꯅꯕꯅꯤꯅ ꯃꯅꯤꯄꯨꯔꯒꯤ ꯑꯩꯒꯤ ꯆꯤꯡꯗꯣꯟ ꯇ꯭ꯔꯥꯝꯁꯦ ꯇ꯭ꯔꯥꯝ ꯍꯥꯞꯄꯩ ꯄ꯭ꯂꯥꯟꯕꯨ ꯂꯩꯌꯦꯕ ꯃꯤ ꯃꯌꯥꯝꯅꯗꯤ ꯉꯝꯃꯣꯏ ꯍꯥꯏꯗꯤ ꯃꯤꯅ ꯉꯝꯃꯣꯏꯗꯕ ꯄꯣꯠꯁꯦ ꯉꯝꯒꯅꯤꯅ ꯈꯣꯡ ꯊꯥꯡꯖꯟꯕꯤꯅꯦꯕ ꯇ꯭ꯔꯥꯝ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯇ꯭ꯔꯥꯝꯗꯣ ꯀꯦꯕꯜ ꯇ꯭ꯔꯥꯝꯗꯣ ꯑꯗꯨ ꯍꯥꯞꯄ ꯏꯂꯦꯛꯇ꯭ꯔꯤꯛ ꯀꯥꯔ ꯀꯥꯏꯅꯒ ꯀꯦꯕꯜ ꯀꯥꯔ ꯀꯥꯏ ꯍꯥꯏꯅꯕꯁꯦ ꯑꯗꯨꯝ ꯍꯣꯏ ꯃꯤꯅꯗꯤ ꯉꯝꯃꯣꯏ ꯈꯟꯕꯁꯦ ꯉꯝꯒꯅꯤꯅ ꯈꯜꯂꯦ ꯑꯩꯁꯨ ꯇꯥꯔꯒꯦꯠ ꯑꯩꯁꯨ ꯃꯤꯅ ꯀꯩꯅꯣ ꯇꯧꯗꯕ ꯃꯤꯅꯦ ꯃꯤꯅ ꯉꯝꯃꯣꯏ ꯈꯟꯕ ꯄꯣꯠꯁꯦ ꯑꯩꯅ ꯉꯝꯅꯤ ꯈꯣꯡ ꯊꯥꯡꯖꯟꯗꯣꯏꯅꯦ ꯑꯗꯣ ꯌꯥꯝꯕꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯋꯥꯅ ꯍꯣꯠꯅꯖꯔꯛꯄ ꯌꯥꯝꯕꯅ ꯃꯇꯝ ꯑꯃꯗ ꯒꯦꯔꯦꯟꯇꯤ ꯄꯥꯏꯔꯒ ꯂꯝꯕꯤꯒ ꯁꯦꯝꯗꯅ ꯍꯩꯕꯣꯛꯀꯤ ꯆꯤꯡꯁꯤꯗ ꯁꯨꯃꯥꯏꯅ ꯌꯥꯝꯕꯅ 2006 ꯁ꯭ꯋꯥꯏꯗꯒꯤ ꯃꯌꯥꯝꯅ ꯑꯉꯥꯎꯕꯅꯤ ꯀꯥꯏꯅ ꯍꯥꯏꯅꯔꯛꯄ ꯌꯥꯝꯕꯁꯤ ꯉꯁꯤꯗꯤ ꯃꯌꯥꯝꯅ ꯔꯦꯀꯣꯛꯅꯦꯁꯟ ꯈꯔ ꯇꯧꯔꯝꯗꯧ ꯃꯥꯜꯂꯦ ꯑꯣꯅꯔꯦꯕꯜ MLA-ꯅꯁꯨ ꯁꯞꯄꯣꯔꯠꯀ ꯇꯧꯕꯤꯗꯅ ꯌꯥꯝꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗꯩꯁꯤꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯅ ꯌꯥꯝꯕꯅ ꯁꯨꯃꯥꯏꯅ ꯃꯤ 30 ꯈꯔ ꯍꯦꯟꯅ ꯁꯨꯃꯥꯏꯅ ꯄꯨꯟꯗꯅ ꯈꯣꯠꯇꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯤꯔꯛꯏꯁꯤda ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯑꯗꯩꯗꯤ ꯁ꯭ꯋꯥꯏꯒꯤ ꯃꯤꯌꯥꯝ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯒꯗꯤ ꯌꯥꯝꯕꯗꯒ ꯀꯔꯤ ꯋꯥꯐꯝꯒꯗꯤ ꯑꯩꯈꯣꯏ ꯆꯤꯕꯣꯟ ꯁꯣꯟꯅꯕꯒꯗꯤ ꯂꯩ ꯃꯁꯤ ꯉꯥꯡꯁꯤ ꯅꯍꯥꯟꯒꯩ ꯉꯥꯎꯔꯤ ꯐꯔꯤ ꯇꯧꯔꯝꯕꯗ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯥꯏ ꯄꯥꯛꯈ꯭ꯔꯦꯅꯦ ꯀꯥꯏ ꯍꯥꯏꯔꯛꯄꯒꯗꯤ ꯂꯩꯕ꯭ꯔꯥ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯌꯥꯝ ꯂꯩꯒꯖꯥꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯋꯥꯔꯤꯅꯤꯗ 360 ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯋꯥꯔꯤꯅꯤ ꯑꯩ ꯋꯥꯔꯤꯁꯦ ꯍꯥꯏꯗꯤ ꯑꯍꯥꯟꯕꯗꯩꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ 360 ꯋꯥꯔꯤ ꯁꯨꯝ ꯉꯥꯏꯍꯥꯛ ꯇꯧꯁꯦꯕꯀꯣ ꯍꯣꯏ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯁꯦ ꯌꯨꯝ ꯀꯩ ꯄꯥꯟꯕ 2022ꯗ ꯌꯨꯝ ꯀꯩ ꯄꯥꯜꯂꯤ ꯌꯨꯝ ꯀꯩ ꯄꯥꯟꯕꯗ ꯑꯩꯗꯤ 22 ꯑꯣꯏꯔꯝꯃꯣꯏ 21 2021 ꯅꯠꯇꯤꯌꯦ 2001-2ꯁꯤꯗ ꯍꯣꯏꯅꯦ ꯑꯉꯥꯡ ꯄꯥꯈꯪ ꯐꯥꯍꯧꯔꯦꯕ 2001 ꯌꯨꯝ ꯄꯥꯟꯕꯁꯤꯗ 360 ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯁꯦ ꯑꯦꯅꯤ ꯋꯥꯛꯀꯤ ꯊꯕꯛꯅꯦꯕ ꯂꯩꯀꯥꯏꯒꯤ ꯊꯕꯛꯁꯦ ꯄꯥꯎꯁꯣꯛ ꯁꯣꯏꯕꯤ ꯑꯣꯛꯇꯣ ꯊꯧꯔꯤ ꯑꯦꯅꯤ ꯋꯥꯛꯀꯤ ꯄꯥꯔꯇꯤꯅ ꯑꯩꯈꯣꯏ ꯁꯨꯃꯥꯡ ꯂꯤꯂꯥꯗꯒ ꯍꯥꯏꯅꯕꯗꯣ ꯑꯦꯅꯤ ꯋꯥꯛ ꯄꯥꯔꯇꯤ ꯃꯁꯤ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯇꯨꯡꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯆꯤꯡꯗꯨꯝ ꯑꯃꯗꯤ ꯂꯩꯔꯕ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯇꯨꯃꯤꯟꯅ ꯂꯩꯔꯤꯁꯤ ꯀꯩꯒꯤꯅꯣꯁꯦ ꯆꯤꯕꯣꯟ ꯆꯤꯡ ꯃꯊꯛꯁꯦ ꯐꯝ ꯑꯩ ꯇꯣꯝꯁꯦ ꯁꯨꯝ ꯂꯩꯕ ꯁꯤ ꯑꯍꯥꯟꯕꯁꯤ ꯃꯇꯨꯡꯁꯤꯗ ꯑꯁ ꯃꯁꯤ ꯀꯥꯟꯅꯔꯣꯏ ꯑꯩꯒꯤ ꯁꯤꯟꯐꯝꯁꯤꯡꯁꯤ ꯈꯔ ꯅꯣꯡꯃꯩ ꯄꯨꯡ 3 ꯑꯩꯒꯤ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯊꯣꯛꯅꯕꯒꯤꯁꯦ ꯇꯧꯔ ꯃꯇꯨꯡꯗ ꯑꯩꯁꯦ ꯆꯤꯡꯁꯤ ꯅꯣꯡꯃꯩ ꯄꯨꯡ 2 ꯀꯥꯒꯩꯗꯨꯁꯤ ꯍꯦꯛꯇ ꯏꯇꯣꯝꯗ ꯄꯨꯡꯇꯧ ꯁꯥꯟꯅꯕꯅꯦꯕ ꯃꯁꯤꯗꯤ ꯎ ꯋꯥꯁꯤꯡꯁꯦ ꯐꯖꯅ ꯌꯣꯛꯈꯠꯂꯒꯦ ꯁꯤ ꯂꯩꯕꯁꯤꯡꯁꯦ ꯑꯗꯒꯤꯗꯤ ꯑꯩꯁꯤꯅ 360 ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯁꯤꯗꯒꯤꯗꯤ ꯑꯩꯅ ꯐꯥꯟꯁꯦ ꯇꯛꯀꯠ ꯊꯥꯕꯤꯅꯦꯕ ꯃꯤ ꯃꯌꯥꯝꯁꯤꯅ ꯆꯤꯡ ꯃꯇꯣꯟꯁꯤ ꯐꯥꯟ ꯊꯥꯏ ꯃꯁꯤꯕꯨ ꯉꯥꯎꯔꯕꯅꯤ ꯉꯁꯤꯕꯨ ꯉꯥꯎꯔꯕ ꯅꯠꯇꯦ ꯃꯌꯥꯝꯁꯤꯅ ꯍꯥꯟꯅ ꯍꯥꯏꯅꯔꯝꯕꯗꯣ ꯐꯥꯟꯁꯦ ꯂꯣꯛꯂꯛꯄ ꯃꯇꯝꯗ ꯃꯤ ꯃꯌꯥꯝꯁꯦ ꯑꯩ ꯆꯤꯡꯗ ꯑꯩꯁꯨ ꯆꯦꯠꯅꯔꯒ ꯐꯥꯟꯁꯤ ꯇꯥꯗ ꯂꯣꯛꯊꯔꯦ ꯂꯣꯛꯄꯗ ꯑꯗꯨꯒ ꯑꯃꯨꯛ ꯄꯥꯏꯅꯦꯄꯜꯁꯤ 3,400 ꯃꯌꯥ ꯊꯥꯕꯅꯦꯕ ꯑꯗꯨ ꯃꯌꯥꯝꯁꯤ ꯄꯥꯏꯅꯦꯄꯜ ꯁ꯭ꯋꯥꯏ ꯆꯥꯎꯕꯗꯤ ꯃꯌꯥꯝꯁꯤ ꯂꯝꯕꯤ ꯊꯣꯡꯁꯤ ꯈꯥꯅ ꯅꯥꯇꯩ ꯆꯥꯝꯗꯕꯗꯤ ꯃꯤꯅ ꯄꯨꯔ ꯍꯨꯔꯥꯜꯂꯦ ꯃꯁꯤꯗꯤ ꯍꯨꯔꯥꯜꯂꯁꯨ ꯑꯩꯅ ꯊꯨꯝ ꯆꯤꯅꯤꯒ ꯊꯝꯃ ꯑꯗꯨꯝ ꯆꯥꯅꯤꯡꯕ ꯑꯗꯨꯝ ꯆꯥꯖꯔꯁꯨꯅ ꯃꯌꯥꯝꯒꯤ ꯍꯨꯔꯥꯟꯕꯗ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯅ ꯆꯤꯅꯤꯒ ꯊꯝꯕꯤꯔꯤꯅꯦ ꯑꯗꯨꯒꯗꯤ ꯃꯁꯤ ꯑꯩꯅ ꯈꯜꯂꯦ ꯃꯁꯤ ꯑꯩ ꯈꯛꯅꯗꯤ ꯌꯥꯔꯣꯏꯗꯕꯅꯤ나 ꯑꯩ ꯀꯣꯂꯤꯛꯁꯦ ꯃꯤ 4-5 ꯑꯃꯁꯦ ꯍꯥꯟꯅ ꯊꯤꯔꯦ ꯂꯥꯛꯑꯣ ꯑꯩꯁꯨ ꯃꯇꯝꯗꯨꯗ ꯈꯔ ꯁꯨꯝ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯑꯑꯣꯟꯕꯁꯦ ꯊꯕꯛꯁꯦ ꯆꯤꯜꯍꯥꯎ ꯊꯤꯔꯛꯇꯕꯅꯤꯅ ꯑꯩꯁꯨ ꯊꯤꯀꯥꯁꯦ 2002ꯗꯒꯤ ꯊꯤꯀꯥꯁꯦ ꯇꯧꯔꯒ ꯃꯇꯝ ꯊꯝꯃꯤꯅꯦꯕ ꯑꯗꯨꯕꯨ ꯊꯤꯀꯥꯁꯤ ꯃꯇꯝ ꯁꯤꯆꯨꯋꯦꯁꯟ ꯆꯥꯗꯕꯗꯒꯤ ꯆꯤꯡꯃꯥꯏ ꯁꯨꯝ ꯇꯧꯔꯨꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗꯒꯤ ꯍꯩꯕꯣꯛ ꯏꯃꯥꯁꯦ ꯆꯥꯟꯕꯤꯈꯤꯗꯅ ꯁꯨꯝ ꯇꯧꯔꯨꯕꯗꯒꯤ ꯃꯤꯌꯥꯝꯅ ꯊꯤꯀꯥ ꯏꯂꯥꯏꯁꯦ ꯈꯔ
ꯆꯠꯆꯔꯛꯄꯗꯒꯤ ꯑꯩꯒꯤ ꯈꯔ ꯀꯣꯂꯤꯛꯁꯤ ꯂꯥꯎ ꯊꯤꯀꯥ ꯈꯔ ꯁꯣꯏ ꯂꯥꯎꯅ ꯆꯤꯡ ꯃꯊꯛꯀꯤ ꯇꯧꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯕꯛ ꯈꯔ ꯁꯨꯃꯤꯟꯅꯔꯝꯃꯦ ꯑꯗꯩ ꯊꯤꯀꯥ ꯃꯆꯥ ꯑꯃ ꯇꯧꯕꯗꯒꯤ ꯁꯤ ꯂꯝꯕꯤꯁꯤ ꯀꯛꯀꯦꯅ ꯒꯥꯔꯤ ꯊꯧꯒꯠꯄ ꯍꯧꯔꯦ ꯐꯣꯀꯂꯦꯟ ꯋꯥꯏꯅ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯕꯗꯤ ꯁꯤ ꯁꯦꯝꯒꯅꯤ ꯄ꯭ꯂꯥꯟ ꯇꯧꯕꯗꯤ ꯑꯩꯈꯣꯏ ꯂꯪꯊꯕꯥꯜ ꯀꯦꯟꯗ꯭ꯔꯒꯤ ꯑꯩꯈꯣꯏ ꯑꯣꯅꯔꯕꯜ ꯀꯀꯥ ꯁꯥꯝꯅ ꯑꯩꯁꯦ ꯍꯥꯟꯅ ꯀꯀꯥ ꯁꯥꯝꯗ ꯂꯩꯖꯔꯝꯗꯦ CPI ꯆꯍꯤ 35 ꯂꯩꯔꯝꯕꯁꯤꯗ ꯃꯥꯅ ꯔꯟꯕꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯤꯁꯦ ꯄꯨꯛꯆꯦꯜꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯤꯅꯤ ꯈꯣꯠꯄ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯇꯝ ꯁꯥꯡꯅ ꯁꯔꯚꯤꯁ ꯇꯧꯔ ꯂꯥꯛꯑꯕꯅꯤ ꯍꯣꯏ ꯑꯁ ꯑꯗꯨꯗꯒꯤ ꯏꯚꯟ ꯏꯁꯥꯅ ꯈꯨꯠꯅ ꯊꯥꯖꯔꯤꯕ ꯀꯤꯍꯣꯝꯐꯥꯎꯗ ꯊꯨꯝ ꯃꯣꯔꯣꯛ ꯍꯥꯞꯄꯒ ꯆꯥꯕꯤꯌꯣ ꯊꯝꯕꯤꯔꯤꯕꯅꯦꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯆꯤꯡꯉꯦꯕ ꯌꯥꯕꯁꯦ ꯑꯗꯨ ꯃꯥꯅꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯥ ꯇꯧꯔꯤꯁꯦ ꯑꯐꯕꯅꯤ ꯌꯨꯠꯁꯤꯡꯁꯤ ꯅꯍꯥꯁꯤꯡꯒꯤ ꯇꯨꯡꯒꯤꯗꯃꯛꯇ ꯐ꯭ꯌꯨꯆꯔꯅꯤ ꯍꯥꯏꯔꯒ ꯃꯥꯅ ꯑꯆꯧꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯦꯟ ꯈꯔꯁꯨ ꯃꯇꯦꯡ ꯄꯥꯡꯉꯤꯀꯣ ꯑꯗꯨ ꯃꯥꯅ ꯍꯦꯛ ꯍꯧꯗꯣꯛꯄꯗꯨꯁꯨ ꯃꯥꯒꯤ ꯑꯆꯧꯕ ꯀ꯭ꯔꯦꯗꯤꯠꯅꯤ ꯑꯗꯨꯅ ꯌꯨꯝꯒꯤ ꯁꯞꯄꯣꯔꯠꯁꯤ ꯌꯥꯎꯔꯝꯗ꯭ꯔꯕ ꯁꯤ ꯃꯥꯏꯁꯨ ꯄꯥꯛꯑꯝꯃꯣꯏ ꯅꯨꯄꯤ ꯑꯉꯥꯡ ꯍꯥꯏꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯞꯄꯣꯔꯠꯁꯨ ꯌꯥꯎꯔꯝꯗ꯭ꯔꯕ ꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯝꯒꯅꯤ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯑꯃ ꯌꯥꯝ ꯆꯥꯎꯅ ꯂꯩꯔꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯞꯄꯣꯔꯠ ꯑꯗꯨꯒ ꯂꯩꯀꯥꯏ ꯃꯤꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯑꯗꯨꯗꯨꯒ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯅꯔꯦꯕꯜ MLAꯅꯁꯨ ꯌꯥꯝ ꯆꯥꯎꯕ ꯁꯞꯄꯣꯔꯠ ꯄꯤꯅꯔꯛꯄꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯍꯩꯕꯣꯛ ꯏꯀꯣ ꯇꯨꯔꯤꯖꯝ ꯄꯥꯔꯛ ꯑꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯆꯥꯎꯅ ꯑꯩꯈꯣꯏ ꯍꯥꯡꯕꯃꯛ ꯄꯨꯔꯥ ꯀꯝꯄ꯭ꯂꯤꯠꯂꯤ ꯍꯥꯡꯕꯃꯛ ꯑꯣꯏꯗ꯭ꯔꯒꯁꯨ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯗ꯭ꯔꯒꯁꯨ ꯑꯩꯅ ꯁꯨꯝ ꯌꯦꯡꯖꯕ ꯃꯇꯝꯗꯗꯤ ꯏꯌꯥꯝꯕ ꯑꯣꯜꯃꯣꯁ ꯁꯤ ꯂꯝꯕꯤ ꯀꯩꯀꯥ ꯈꯔ ꯁꯦꯝꯕ ꯑꯣꯏꯔꯒ 50% ꯇꯪꯈꯥꯏꯃꯨꯛꯇꯤ ꯆꯪꯁꯤꯜꯂꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯊꯣꯏꯗꯣꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯄꯨꯗꯤ ꯂꯩꯆꯤꯟ ꯑꯣꯏꯗꯅ ꯑꯩꯈꯣꯏ ꯀꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯌꯦꯛꯁꯦ ꯁꯦꯡꯗꯕ ꯈꯣꯠꯇꯕ ꯇꯧꯔꯦ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯀꯃꯤꯇꯤ ꯏꯌꯥꯝꯕꯅ ꯂꯤꯗ ꯇꯧꯔꯒ ꯀꯃꯤꯇꯤ ꯂꯩꯕꯤꯔꯤꯁꯤꯒꯤ ꯄꯥꯎ ꯐꯥꯎꯅꯔ ꯃꯇꯨꯡꯗ ꯃꯌꯥꯝ ꯂꯥꯛꯄꯤꯅꯤꯡꯕ ꯂꯩ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯑꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯤꯜ ꯇꯣꯞ ꯚ꯭ꯌꯨ ꯍꯥꯏꯗꯤ ꯑꯌꯥꯝꯕ ꯑꯝꯇꯪ ꯆꯠꯃꯤꯟꯅꯔꯨꯁꯦ ꯍꯤꯜ ꯇꯣꯞ ꯚ꯭ꯌꯨꯁꯦ ꯁꯤꯗꯒꯤ ꯀꯩꯅꯣ ꯎꯏꯀꯣ ꯑꯩꯈꯣꯏꯒꯤ ꯂꯣꯛꯇꯥꯛ ꯎꯏꯀꯣ ꯂꯣꯛꯇꯥꯛ ꯎꯏꯌꯦ ꯁꯤꯗꯒꯤ ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯐꯖꯕ ꯑꯗꯨꯗꯤ ꯅꯨꯡꯁꯥ ꯊꯣꯛꯂꯛꯄ ꯉꯥꯏꯔꯁꯤꯔꯥ ꯂꯣꯛꯇꯥꯛ ꯎꯏ ꯍꯥꯏ ꯁꯤꯗꯒꯤ ꯑꯗꯣ ꯃꯐꯝꯁꯤꯗ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯚ꯭ꯌꯨꯁꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡ ꯃꯊꯛꯇꯒꯤ ꯆꯤꯡ ꯑꯋꯥꯡꯕ ꯍꯩꯕꯣꯛ ꯆꯤꯡꯒꯤ ꯃꯇꯣꯟꯁꯤꯗꯒꯤ ꯌꯦꯡꯉꯛꯑꯒ ꯚ꯭ꯌꯨ ꯐꯖꯕ ꯑꯁꯤ ꯌꯦꯡꯕ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯃ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯊꯝꯖꯒꯦ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏ ꯆꯪꯖꯔꯤꯁꯤꯅ ꯑꯩꯈꯣꯏ ꯚ꯭ꯌꯨ ꯁꯥꯏꯠꯅꯤ ꯍꯩꯕꯣꯛ ꯆꯤꯡꯒꯤ ꯑꯗꯣ ꯏꯌꯥꯝꯕ ꯑꯩꯈꯣꯏꯅ ꯁꯨꯝ ꯏꯌꯥꯝꯕꯗ ꯈꯪꯖꯅꯤꯡꯕ ꯑꯃꯅ ꯏꯌꯥꯝꯕꯅꯁꯨ ꯃꯐꯝ ꯁꯤꯗꯩꯁꯤꯗ ꯁꯨꯝ ꯑꯍꯜ ꯂꯃꯟꯁꯤꯡ ꯏꯙꯧꯁꯤꯡ ꯏꯕꯣꯛꯁꯤꯡꯅ ꯁꯨꯝ ꯍꯥꯏꯕꯤꯔꯝꯕꯗ ꯍꯩꯕꯣꯛ ꯆꯤꯡꯁꯦ ꯃꯌꯥꯝꯅꯁꯨ ꯁꯨꯝ ꯆꯥꯎꯔꯛꯄ ꯑꯃ ꯁꯨꯝ ꯈꯪꯅꯩꯀꯣ ꯃꯔꯨꯑꯣꯏꯅ ꯍꯩꯕꯣꯛ ꯆꯤꯡꯁꯦ ꯀꯔꯤꯒꯤꯗꯃꯛꯇ ꯃꯃꯤꯡ ꯆꯠꯂꯤꯅꯣ ꯃꯌꯥꯝꯅ ꯀꯔꯤꯒꯤꯗꯃꯛꯇ ꯍꯩꯕꯣꯛ ꯆꯤꯡꯁꯤ ꯁꯦꯝꯒꯠꯅꯤꯡꯕꯒꯤ ꯋꯥꯈꯜ ꯂꯩꯔꯤꯕꯅꯣ ꯏꯌꯥꯝꯕꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯤꯗꯃꯛꯇ ꯍꯩꯕꯣꯛ ꯆꯤꯡ ꯑꯁꯤ ꯍꯤꯡꯍꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯦ ꯂꯥꯛꯂꯤꯕꯅꯣ ꯍꯩꯕꯣꯛ ꯆꯤꯡꯒꯤ ꯁ꯭ꯄꯦꯁꯤꯌꯦꯂꯤꯇꯤꯁꯦ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕꯁꯦ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯁꯝꯂꯞꯄ ꯍꯩꯕꯣꯛ ꯆꯤꯡꯁꯦ ꯑꯩꯈꯣꯏꯅ ꯊꯥꯏꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯅꯔꯝꯃꯤ ꯍꯥꯏꯕꯗ ꯍꯩꯕꯣꯛ ꯆꯤꯡ ꯍꯥꯏꯗꯤ ꯃꯍꯥꯗꯦꯕ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯆꯩꯔꯥꯎꯕꯗ ꯑꯗꯣ ꯍꯩꯕꯣꯛꯁꯤ ꯌꯥꯝꯅ ꯍꯤꯁꯇꯣꯔꯤꯀꯦꯜ ꯑꯣꯏꯕ ꯋꯥꯔꯤꯗꯁꯨ ꯌꯥꯝꯅ ꯕꯦꯁ ꯇꯧꯔꯒ ꯁꯤꯒꯤ ꯔꯦꯟꯖꯁꯤꯗ ꯁꯤ ꯃꯔꯨ ꯀꯣꯛꯅ ꯂꯩꯔꯝꯕ ꯄꯣꯠꯁꯦ ꯍꯧꯖꯤꯛ ꯎ ꯋꯥꯁꯤꯡ ꯑꯗꯨꯒ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯀꯟꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯍꯥꯟꯅꯗꯤ ꯁꯤꯡꯌꯦꯟ ꯃꯇꯝꯅꯤꯅ ꯁꯤꯡ ꯌꯥꯟꯅꯔꯝꯃꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯁ ꯅꯨꯡ ꯊꯣꯔꯛꯄꯅꯤ ꯁꯤꯡꯌꯦꯟ ꯎ ꯐꯖꯅ ꯃꯐꯝ ꯆꯥꯅ ꯊꯝꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯂꯩꯕꯥꯛ ꯊꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯀꯣꯊꯣꯛꯏ ꯈꯣꯠꯇꯣꯛꯏ ꯍꯥꯏꯕꯗꯨꯒꯤ ꯑꯩꯈꯣꯏꯅ ꯍꯩꯕꯣꯛ ꯆꯤꯡꯗ ꯊꯨꯒꯥꯏꯈꯤꯕ ꯈꯣꯠꯆꯟꯕ ꯁꯤꯒꯤ ꯄꯥꯔꯛꯁꯤꯅ ꯀꯩꯁꯨ ꯃꯔꯤ ꯂꯩꯅꯗꯦꯕꯀꯣ ꯑꯗꯨꯕꯨ ꯁꯤꯁꯦ ꯁꯤ ꯑꯃꯇꯪꯗꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯂꯩꯍꯧꯗꯧꯕꯁꯤꯡꯁꯦ ꯁꯤ ꯑꯃꯈꯛꯇꯤ ꯊꯝꯃꯝꯒꯦ ꯍꯥꯏꯕꯒꯤ ꯇꯥꯔꯒꯦꯠꯅꯤ ꯑꯗꯨꯒ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯉꯁꯥꯏꯒꯤ ꯋꯥꯔꯤ ꯁꯨꯝ ꯂꯤꯕꯤꯔꯝꯕꯗ ꯐꯨꯡꯒꯥ ꯋꯥꯔꯤꯗꯒ ꯍꯩꯕꯣꯛ ꯆꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯐꯨꯡꯒꯥ ꯋꯥꯔꯤꯗꯒꯗꯤ ꯀꯔꯤ ꯂꯩ ꯏꯌꯥꯝꯕ ꯑꯝꯇ ꯅꯤꯡꯁꯤꯡꯕꯤꯔꯒꯗꯤ ꯑꯃꯈꯛꯇꯪ ꯂꯤꯕꯤꯌꯨꯅꯦ ꯂꯩꯕꯤꯕ꯭ꯔꯥ ꯂꯩꯇ꯭ꯔꯒꯅ ꯑꯈꯪꯕ ꯃꯤꯗ ꯍꯦꯛꯇ ꯍꯪꯉꯨꯁꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯍꯩꯕꯣꯛ ꯆꯤꯡ ꯌꯥꯎꯕ ꯍꯩꯕꯣꯛ ꯏꯃꯥ ꯌꯥꯎꯕ ꯑꯣꯏꯒꯦꯔꯥ ꯍꯩꯕꯣꯛ ꯆꯤꯡꯕꯨ ꯌꯥꯎꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯏꯁꯩꯗꯒꯗꯤ ꯌꯥꯝ ꯂꯩꯔꯦꯗꯅ ꯌꯥꯕ ꯏꯁꯩꯗ ꯐꯨꯡꯒꯥ ꯑꯩꯈꯣꯏꯒꯤ ꯍꯩꯕꯣꯛ ꯆꯤꯡ ꯌꯥꯎꯕ ꯏꯁꯩꯁꯦ ꯍꯩꯕꯣꯛ ꯆꯤꯡ ꯆꯤꯡꯁꯥꯡ ꯀꯥꯏꯅꯒ ꯏꯁꯩ ꯌꯥꯎꯔꯤꯗꯅ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤꯗꯒꯗꯤ ꯀꯔꯤꯒꯗꯤ ꯂꯩ ꯑꯍꯜ ꯂꯃꯟꯁꯤꯡ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯦ ꯏꯌꯥꯝꯕꯗꯣ ꯃꯌꯥꯝꯅ ꯋꯥꯔꯧꯅꯔꯦ ꯍꯧꯖꯤꯛꯁꯦ ꯏꯌꯥꯝꯕ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕ ꯃꯇꯝꯁꯤ ꯀꯥꯎꯕꯒꯤ ꯃꯔꯝꯁꯤ ꯀꯔꯤꯒꯤꯅꯣ ꯃꯁꯥꯒꯤ ꯂꯨꯍꯣꯡꯕ ꯀꯥꯎꯔꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣꯅ ꯑꯝꯇꯪ ꯁꯦꯡꯗꯣꯛꯄꯤꯔꯝꯃꯣ ꯅꯠꯇ꯭ꯔꯗꯤ ꯏꯌꯥꯝꯕꯅ ꯍꯣꯔꯦꯟ ꯏꯇꯩꯃꯅ ꯍꯥꯠꯄ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣꯝꯗꯤ ꯁꯣꯏ ꯇꯧꯔꯅꯤ ꯑꯝꯇꯪ ꯁꯦꯡꯗꯣꯛꯄꯤꯔꯝꯃो ꯁꯤꯛꯁꯇꯤ ꯕꯥꯏ 360 ꯚꯤꯗꯤꯑꯣ ꯅꯝꯖꯟꯕꯁꯤꯗ ꯊꯛꯀꯠꯇꯅ ꯀꯥꯎꯔꯤꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ 2000 ꯋꯥꯁꯦ ꯂꯨꯍꯣꯡꯕꯅꯦ ꯋꯥꯁꯦ 2022 ꯑꯩꯗꯤ ꯑꯗꯨꯗꯤ 2001ꯗ ꯁꯣꯔꯤ ꯃꯌꯥꯝꯗꯣꯀꯣ 2001ꯗ ꯂꯨꯍꯣꯡꯕꯁꯦ ꯑꯩꯁꯨ ꯌꯥꯝ ꯅꯍꯥ ꯑꯣꯏꯅ ꯂꯨꯍꯣꯡꯉꯦ ꯑꯩ ꯍꯧꯖꯤꯛ ꯏꯁꯥꯁꯦ 41 ꯑꯣꯏꯇꯥꯔꯁꯨ ꯑꯩ ꯌꯪ ꯑꯣꯏꯅ 27ꯗ ꯂꯩꯔꯤꯕ ꯑꯩ ꯆꯤꯡ ꯁꯦꯝꯗꯕ ꯌꯥꯏ ꯑꯗꯣ ꯑꯩꯅ ꯇꯁꯦꯡꯅ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯆꯍꯤ ꯍꯥꯟꯅ ꯍꯥꯡꯗꯣꯛꯅꯗꯅ ꯏꯌꯥꯝꯕ ꯖꯌꯟꯇ ꯃꯃꯥꯡ ꯅꯔꯥꯟ ꯀꯣꯟꯖꯤ ꯃꯃꯥꯡ ꯂꯩꯀꯥꯏ ꯏꯌꯥꯝꯕ ꯖꯌꯟꯇꯅꯒ ꯆꯍꯤꯒ ꯍꯥꯏꯕꯤꯔꯝꯂꯒꯗꯤ ꯃꯤꯡ ꯑꯗꯨꯝ ꯁꯦꯀꯠꯂꯝꯕ ꯌꯥ ꯂꯩ ꯁꯛꯁꯦ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯝ ꯅꯍꯥ ꯃꯥꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯇꯁꯦꯡꯅ ꯅꯍꯥ ꯈꯛꯇ ꯅꯠꯇꯦ ꯏꯌꯥꯝꯕ ꯊꯃꯣꯏꯗꯁꯨ ꯅꯍꯥ ꯑꯣꯏꯔꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤꯗꯃꯛꯇ
ꯍꯩꯕꯣꯛ ꯆꯤꯡꯁꯥꯡ ꯑꯅ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯁꯣꯝ ꯅꯥꯀꯟꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯥꯏꯗꯇ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯦꯞꯇꯅ ꯍꯣꯠꯅꯕꯤꯔꯤꯕ ꯍꯩꯕꯣꯛ ꯆꯤꯡꯁꯥꯡꯁꯦ ꯃꯤꯌꯥꯝꯅ ꯈꯟꯕꯤꯔꯤꯕ ꯋꯥꯈꯜ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕ ꯁꯄꯣꯔꯠ ꯍꯥꯏꯇꯥꯔꯦ ꯑꯣꯅꯦꯕꯜ MLA ꯑꯗꯩꯗꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯄꯪꯕ ꯁꯄꯣꯔꯠꯁꯤꯡꯁꯦ ꯌꯦꯠꯇꯒꯤ ꯑꯣꯏꯗꯒꯤ ꯃꯅꯤꯡꯗꯒꯤ ꯃꯃꯥꯡꯗꯒꯤ ꯈꯣꯝꯃꯒ ꯑꯔꯣꯏꯕꯤꯗ ꯌꯥꯝ ꯊꯨꯅ ꯌꯥꯝꯅ 2023 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯌꯥꯝ ꯊꯨꯅ ꯑꯩꯈꯣꯏ ꯐꯨꯜ ꯁ꯭ꯋꯤꯡꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯐꯨꯜ ꯁꯔꯚꯤꯁ ꯄꯤꯅꯕꯒꯤ ꯄꯥꯟꯗꯝ ꯑꯃ ꯊꯝꯕꯤꯔꯤꯕ ꯁꯤꯃꯛ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 360ꯅ ꯏꯌꯥꯝꯕꯗ ꯌꯥꯝ 에너ꯖꯦꯇꯤꯛ ꯑꯣꯏꯔꯤꯕ ꯏꯌꯥꯝꯕꯗ ꯊꯨꯅ ꯌꯥꯡꯅ 2023 ꯁꯤ ꯃꯃꯥꯡꯗ ꯂꯣꯏꯁꯤꯟꯕꯤꯔꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯃꯌꯥꯝꯅꯁꯨ ꯏꯌꯥꯝꯕ ꯉꯁꯤ ꯚꯤꯗꯤꯑꯣ ꯅꯝꯖꯔꯤꯁꯦ ꯏꯌꯥꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯅꯤꯡꯅꯕꯒꯤ ꯄꯥꯡꯒꯟꯗꯨꯃ ꯏꯌꯥꯝꯕꯒꯤ ꯃꯐꯝ ꯊꯝꯖꯒꯦ ꯑꯗꯨ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯃꯐꯝ ꯑꯁꯤꯗ ꯌꯦꯡꯕ ꯂꯥꯛꯀꯗꯧꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯦ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯅꯤꯡꯕꯅꯤ ꯈꯤꯇꯪ 에너지 ꯍꯥꯞꯆꯕꯅꯤꯀꯣ ꯏꯌꯥꯝꯕ ꯍꯦꯟꯅ ꯍꯣꯠꯅꯕꯤꯅꯤꯡꯅꯕ ꯍꯌꯦꯡ ꯁꯪꯒꯥꯕ ꯃꯇꯝꯗꯁꯨ ꯃꯥꯏ ꯄꯥꯛꯅ ꯂꯣꯏꯁꯜꯂꯦ ꯍꯥꯏꯕ ꯃꯇꯝꯗꯁꯨ ꯏꯌꯥꯝꯕ ꯅꯅꯥꯎ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯂꯣꯏꯁꯜꯂꯛꯄꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯏꯌꯥꯝꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯃꯦꯁꯦꯖ ꯀꯗꯤ ꯄꯤꯕꯤꯅꯤꯡꯉꯤ ꯅꯍꯥꯁꯤꯡꯁꯦ ꯑꯩꯈꯣꯏ ꯇꯝꯅꯕ ꯑꯃ ꯆꯪꯉꯦ ꯑꯩꯈꯣꯏꯁꯦ ꯃꯤꯁꯦ ꯑꯍꯥꯟꯕꯗ ꯃꯅꯤꯄꯨꯔ ꯅꯍꯥꯁꯤꯡꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯨꯠꯁꯤꯡꯁꯦ ꯍꯥꯟꯅ ꯅꯨꯡꯉꯥꯏꯕ ꯀꯣꯟꯅ ꯋꯥꯕꯁꯤ ꯌꯥꯝ ꯇꯧꯒꯜꯂꯦ ꯑꯗꯨ ꯅꯍꯥꯁꯤꯡ ꯍꯣꯠꯅꯕ ꯑꯃ ꯀꯟꯕ ꯃꯊꯧꯗ ꯑꯩꯒꯤ ꯄꯥꯟꯗꯝꯁꯦ ꯌꯧꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕ ꯗꯔꯀꯥꯔ ꯑꯣꯏ ꯁꯤ ꯑꯃꯇꯪꯅꯤꯅ ꯅꯍꯥꯁꯤꯡꯗ ꯑꯩ ꯍꯥꯏꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯅꯍꯥꯁꯤꯡꯁꯦ ꯑꯩꯈꯣꯏ ꯌꯨꯠꯁꯤꯡꯁꯦ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯕꯁꯦ ꯍꯥꯟꯅ ꯍꯦꯛꯇ ꯄꯥꯝꯃꯦꯕ ꯋꯥꯗꯅ ꯅꯨꯡꯉꯥꯏꯅꯤꯡꯕꯁꯦ ꯏꯁꯝ ꯁꯝꯅ ꯍꯥꯟꯅ ꯑꯁ ꯑꯩꯅ ꯋꯥꯔꯛꯄ ꯍꯥꯏꯕꯗꯤ ꯍꯥꯟꯅ ꯑꯋꯥꯕꯁꯦ ꯀꯝ ꯊꯦꯡꯉꯀꯥꯟꯗ ꯅꯨꯡꯉꯥꯏꯕꯒꯤ ꯃꯍꯥꯎꯁꯦ ꯁꯤꯃ ꯇꯧꯍꯟꯅꯤꯡꯉꯤ ꯅꯍꯥꯁꯤꯡꯒꯤ ꯑꯩꯈꯣꯏ ꯋꯥꯔꯝꯗꯀꯣ ꯂꯩꯕꯁꯤꯡꯁꯤ ꯁꯤ ꯀꯜꯍꯧꯁꯤ ꯍꯥꯏꯔꯒꯗꯤ ꯅꯍꯥꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯃꯤꯟꯅꯕ Okay, youth sing sigi matenga loinana chawkhatminasi aduga manipur miyamdani haijarise swai khaktagi youth sing dana yaman thamini manipur gi naharo sing se tasengna khoigi energy leminasi akhoi wadana nungai ningbagi wakhal thadoksi loinana haibok ching gi chingsang da haibok ching gi akhoi kakhalakpada manipur gi oina haibok eco tourism park haina akhoi gi hangdokchariba mafam asida leibiriba akhoi gi potchai sing samna haibda sida leiriba jinga sing wire sing bulb sing leiriba every potchai khudima u sing leiriba khudima manipur miyam gi ni isagi ni khana isagi imungi ni khana care lobiyu protect tobiyu haibe wafam se yambagi maikai de gamtang phongdo piagadi mapung phagadau male gasi video se ngasagi bulb mangi ba wire mangi ba thodok sin nungaite hana open tawrami pochai mangbana maram oiraga gate se lole yamana suyum dagi so puraga lai akhoi chilaw punna changminai kariguma khangnaram da boi tardi makhagi stage to loiradam ne ba gate se lolam dana changba yadre ko dana ngasi di yambo khoi khangnaru ba kaudana ngasi se khoi gi haibok imagi manakta khoi yauron tamdana yaujare mayam da khatang thambiyu ne so lon be matang siu palhanjaning edu mayam da khoi yaring khai any public place amda koi tourist ki spot amda leiram khodi manipur miyam gini mapande foreign tourist am lakta asu phajada ba phibam oidoi ni dana khatang thambiyu ne section minna si do huran bagi wakhal thadok minna si habse hanjani 360 huran bi wakhal je aham budai gi gayanti ho gayanti mangine gayanti ni lai chale adu goti balam ai kaisu kaide moina huran je no tu aduna huralaga karam kayam kan tawduino ba aduna ai kai tare sidagi koi coil ani muk se moi hurale adu hurala ju coil adi wire se wire se adu hurala ju adum hein wala adum ni dum lachla sengoni aduna kari kana phangduino ha do mamyam nuksibiduna haibo hil ko gano ki haibo ko tourism fa ki koi laibiba jaga sida myam hura jiti tawbi thabak se matam khadi le piji kaino kanna su semgot chare yambagi mangla namsu leijari ni mayamgi akoi lamdam asongi miyamgi kana basu iduni manipur miyamna dai mapandagi foreign tourist mayam laktana haibok chingi range to yengusi manipur gi loktak su ui ka hairi mafam sida amuktang khoi gi yengusi haidana haunaraga yamboi gi gari parking ga do pick ka thalakta ya manglan da soidana mangani du mai pakani du lamdam asigi laikai asigi su yam chauna khoi kana ba mu oirani haibasi mayam ta senga thajai ko hoji phaugi oinadi mayamna ga khoi laktana khotana khoi gi laikai sida kai kai पोचै से फंगली दुकान दगा कोई पोचै लैदना थोमजनदना टूरिस्ट हॉटस्पॉट अमक कोई सेंगलकलिबनिना मतम खतंग नि चंगिदोइनेबा मयामना पुन्ना सेंगतमिनसी सेंगतमिनबसिदैसिदा लमदम असोंगी मियांगी मतेंग याम चाउना चंगी अदुगा लाकपिरिबा मयामगी स्वाई खतंग दा ताइनरुबसु यादे को यामबा मणिपुर मियाम एनी लाकपा मफम सिदैसिदा लाकपिनिबा मयामगी कोई हाइबोक चिंगदा लैबिरिबा सुमाइना कोई हाइबोक इको टूरिज्म पांगा सेंगलकलिबा मयाम नत्रगना अतोपा एनी टूरिस्ट स्पॉट अम सेंगलकपा मफम सिंग सिदैसिदा लैरिबा पोचै सिंग अदोंगिनि खन्ना इमुंग मनुंगी नि खल्लगा मणिपुर मियामगी खल्लगा मपानदै लाकपै चिनाउसिंग अमदि कोइबा लाकपै चिनाउसिंग गी दमक्ता कोइ फजहनदबा यादबनि मपुंग फानदबा यादबनि ना खनबिरगा चेक्सिनमिनसी दुगा सेफगार्ड तौमिनसी प्रोटेक्ट तौमिनसी दुगा हुरान चिन्थिगी थबक्सी यारिमखै तौमिनगुमसी दुगा करिगुम्बा हुरान चिन्थिगुम तौबा चिंगनबा याबा मी थेंगनबिरगासु औबा मिना वारकमिनसी हाइबगी मेसेज असिमा यामा लोइसलकदा पिजनिगेको यामा बुसु खोइ सिंगमै 3 सिने समाइना खोइगी थमोइदगी यामा फोंदोपिनिमा कै लैरि होरे नमु अखोइदा हाइरक्तनबा करि वालौबा वारो प्रो लाइते 360 नुआइमिना बा म्याम त चौखमिना
ꯑꯣꯏꯅꯕ ꯑꯗ ꯄꯤꯛꯈ꯭ꯔ ꯃꯅꯤꯄꯨꯔꯗ ꯁꯨꯝꯕ ꯇꯨꯔꯤꯁ ꯃꯌꯥꯝ ꯑꯃ ꯁꯦꯝꯒꯠꯂꯛꯄꯁꯦ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯒꯤꯗꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯑꯩ ꯁꯤ ꯑꯩꯈꯣꯏ ꯁꯤ ꯈꯛꯇ ꯅꯠꯇꯅ ꯃꯐꯝ ꯀꯌꯥꯗ ꯁꯦꯝꯒꯠꯂꯛꯏꯁꯦ ꯑꯩꯈꯣꯏ ꯌꯨꯠꯁꯤꯡꯁꯤꯁꯨ ꯊꯧꯅꯥ ꯂꯩꯅ ꯑꯃꯠꯇ ꯑꯣꯏꯅ ꯁꯦꯝꯒꯠꯃꯤꯟꯅꯁꯤ ꯃꯐꯝꯁꯤꯡꯗꯣ ꯑꯗ ꯑꯐꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯕ ꯑꯣꯀꯦ ꯌꯥꯏ ꯐꯃꯤꯟꯅꯔꯁꯤꯀꯣ ꯏꯌꯥꯝꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯉꯁꯤ ꯍꯩꯕꯣꯛꯀꯤ ꯆꯤꯡꯁꯥꯡꯗ ꯍꯩꯕꯣꯛꯀꯤ ꯏꯀꯣ ꯇꯨꯔꯤꯖꯝ ꯄꯥर्क ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯁꯄꯣꯔꯠꯀ ꯂꯣꯏꯅꯅ ꯁꯦꯝꯒꯠꯂꯤꯕ ꯏꯀꯣ ꯇꯨꯔꯤꯖꯝ ꯄꯥर्क ꯑꯁꯤꯗ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 360ꯗ ꯁꯨꯃꯥꯏꯅ ꯚꯤꯖꯤꯠ ꯑꯝꯇꯪ ꯂꯥꯛꯆꯒꯦ ꯁꯤꯡꯖꯃꯩ 360ꯒꯤ ꯐꯣꯂꯣꯋꯔꯁꯤꯡꯅ ꯌꯨꯝꯗ ꯐꯃꯨꯡꯗ ꯂꯩꯅ ꯃꯩꯐꯨ ꯇꯤꯛꯅ ꯃꯣꯔꯥꯗ ꯐꯝꯅ ꯑꯗꯣꯝꯒꯤ ꯊꯕꯛ ꯇꯧꯅ ꯍꯥꯏꯇꯥꯔꯦ ꯆꯥꯛ ꯊꯣꯡꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯌꯦꯡꯍꯟꯃꯤꯟꯅꯁꯤ ꯃꯇꯦꯡ ꯑꯣꯏꯍꯟꯃꯤꯟꯅꯁꯤ ꯌꯨꯝꯗ ꯂꯩꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯎꯍꯟꯃꯤꯟꯅꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 360ꯅ ꯍꯣꯠꯅꯖꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯒꯅꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯄꯗꯒꯤ ꯍꯧꯅ 2006ꯇꯒꯤ ꯂꯦꯞꯇꯅ ꯍꯣꯠꯅꯕꯤꯔꯛꯂꯤꯕ ꯏꯌꯥꯝꯕ ꯔꯟꯕꯤꯔꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯒꯤ ꯁꯄꯣꯔꯠꯀ ꯂꯣꯏꯅꯅ ꯁꯦꯝꯒꯠꯄꯤꯔꯛꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤꯁꯨ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 360 ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯎꯍꯟꯖꯅꯤꯡꯂꯨꯕꯗꯒꯤ ꯉꯁꯤ ꯑꯌꯥꯕ ꯂꯧꯅꯔꯕ ꯃꯇꯨꯡꯗ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯅꯝꯖꯔꯛꯄꯅꯤ ꯃꯌꯥꯝꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤ ꯇꯥꯔꯤ ꯁꯣꯏꯗꯅ ꯁꯦꯌꯔ ꯃꯆꯥ ꯑꯃꯇꯪ ꯇꯧꯕꯤꯔꯝꯂꯒ ꯁꯤꯡꯖꯃꯩ 360ꯗ ꯁꯨꯃꯥꯏꯅ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯅ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃ ꯎꯍꯟꯕ ꯐꯪꯖꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯄꯥꯡꯒꯜ ꯃꯇꯨꯡꯗꯁꯨ ꯄꯥꯡꯒꯜ ꯀꯌꯥ ꯑꯃ ꯐꯪꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯁꯦꯌꯔ ꯇꯧꯕꯤꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯝꯃꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 360ꯗ ꯉꯁꯥꯏꯗꯩ ꯀꯃꯦꯟꯠ ꯏꯕꯤꯔꯛꯂꯤꯕ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 360 ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯊꯥꯒꯠ ꯐꯣꯡꯗꯣꯛꯆꯔꯤ ꯃꯌꯥꯝꯅ ꯁꯦꯌꯔ ꯑꯃꯇꯪ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤ ꯇꯦꯟꯁꯤꯟꯖꯒꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯌꯥꯝ ꯄꯨꯟꯅ ꯌꯥꯏꯐꯃꯤꯟꯅꯔꯁꯦ ꯑꯗꯨꯗꯨꯒ ꯋꯤꯁ ꯌꯨ ꯑ ꯚꯦꯔꯤ ꯍꯦꯄꯤ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯍꯥꯏꯇꯥꯕꯅꯤ ꯃꯌꯥꯝ ꯉꯁꯤ 26 ꯖꯅꯋꯥꯔꯤꯅꯤ ꯔꯤꯄꯕ꯭ꯂꯤꯛ ꯗꯦꯅꯤ ꯃꯌꯥꯝ ꯌꯨꯝꯗ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ ꯑꯗꯨꯗꯨꯒ ꯑꯍꯥꯎꯕ ꯆꯥꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯒꯦ ꯑꯗꯨꯒ ꯀꯣꯚꯤꯗ-19ꯒꯤ ꯃꯇꯝꯅꯤꯅ ꯌꯥꯔꯤꯃꯈꯩ ꯀꯣꯚꯤꯗ-19ꯒꯤ ꯒꯚꯔꯟꯃꯦꯟꯠꯅ ꯄꯤꯕ ꯃꯇꯝꯒꯤ SOPꯁꯤꯡ ꯉꯥꯛꯇꯨꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯀꯣꯚꯤꯗ-19ꯒꯤ ꯂꯥꯏꯆꯠ ꯑꯁꯤ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗꯒꯤ ꯍꯧꯃꯤꯟꯅꯔꯁꯤ ꯀꯣꯚꯤꯗꯀꯤ ꯂꯩꯉꯥꯛꯀꯤ SOPꯁꯤꯡ ꯉꯥꯛꯄꯤꯗꯨꯅ ꯂꯥꯏꯅꯥ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯃꯤꯟꯅꯔꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯒꯦ